ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯑꯃꯨꯛ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯁꯤꯁꯤꯃꯥ ꯉꯁꯤꯄꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯊꯥꯖꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦ ꯆꯪꯉꯛꯏ꯫ ꯑꯕꯦ ꯃꯆꯦꯗ ꯌꯦꯡꯗꯨꯅ, "ꯆꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩꯅ ꯁꯣꯝꯗ ꯊꯤꯔꯨꯔꯤ꯫" ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ, ꯃꯅꯥꯎꯅꯨꯄꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ꯫ "ꯑꯕꯦ, ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ?" ꯑꯕꯦꯅ, "ꯐꯖꯩꯌꯦ ꯆꯤꯆꯦ꯫" ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥꯡ ꯏꯍꯧꯅ, "ꯉꯁꯤꯒꯤ ꯅꯤꯡꯊꯤꯔ ꯊꯥꯖꯁꯦ ꯑꯁꯤ ꯎꯔꯒ ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯕꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯕꯦ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, "ꯆꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯆꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯅꯤ ꯈꯜꯂꯁꯤ." ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, "ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ ꯑꯩꯒꯤ ꯏꯄꯥꯝꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯕꯤꯔꯤꯅꯣ?" ꯑꯕꯦ ꯃꯆꯦꯕꯨ ꯊꯦꯝꯗꯨꯅ, "ꯆꯤꯆꯦ, ꯑꯩꯁꯨ ꯈꯪꯉꯤ ꯆꯤꯆꯦꯅ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕꯗꯣ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯃꯛ ꯆꯤꯆꯦꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ." "ꯀꯩꯒꯤꯅꯣ ꯊꯃꯣꯏ ꯃꯥꯅ ꯑꯁꯨꯛ ꯑꯗꯨꯝ ꯀꯜꯂꯤꯕꯁꯦ? ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏ ꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯋꯥꯖꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯩꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯛꯇ ꯋꯥꯔꯝꯂꯣꯏꯀꯣ ꯅꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ, "ꯆꯦ, ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯁꯤꯡꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯨꯔꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯤꯗꯃꯛ ꯆꯦꯒꯤ ꯃꯤꯇꯩ ꯄꯤꯁꯤꯟꯗꯕꯗꯣ ꯑꯗꯨ ꯄꯥꯝꯃꯩ꯫ ꯆꯦ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯇꯨꯝꯂꯨꯔꯁꯤ ꯂꯥꯎ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯂꯤ." ꯑꯁꯨꯝꯅ ꯅꯣꯡꯃꯗꯨ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯍꯥꯏ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ?" ꯂꯥꯡꯂꯦꯟ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯆꯠꯇꯣꯏꯅꯤ ꯏꯃꯥ." "ꯑꯗꯨꯗꯤꯅꯦ, ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ, ꯅꯪ ꯊꯕꯛ ꯆꯠꯄ ꯊꯦꯡꯂꯅꯤ." "ꯏꯃꯥ, ꯑꯩ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯡꯂꯒꯦ, ꯏꯃꯥ ꯍꯛꯆꯥꯡꯁꯨ ꯉꯝꯗꯕꯅꯤꯅ." "ꯌꯥꯅꯤꯗ ꯌꯥꯅꯤꯗ, ꯏꯃꯥ ꯇꯞꯅ ꯇꯞꯅ ꯊꯣꯡꯒꯦ, ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯁꯤꯁꯨꯅꯦ ꯋꯥꯏꯅꯦ ꯅꯪꯕꯣ." ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯆꯪꯉꯛꯏ꯫ ꯑꯕꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯆꯥ ꯊꯛꯁꯤ ꯂꯥꯎ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯃꯣꯏꯍꯨꯝ ꯆꯥ ꯊꯛꯂꯤ꯫ ꯄꯨꯔꯅꯤꯃꯥ, "ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." ꯂꯥꯡꯂꯦꯟꯅ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯣ ꯅꯆꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." ꯄꯨꯔꯅꯤꯃꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ "ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯃꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯤꯅꯦ." ꯂꯥꯡꯂꯦꯟ ꯆꯥ ꯀꯞꯇꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯩ ꯇꯦꯕꯜꯗ ꯊꯝꯃꯤ꯫ "ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯆꯥꯗ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ." ꯄꯨꯔꯅꯤꯃꯥꯅ, "ꯍꯧꯗꯣꯛꯇꯕ ꯌꯥꯕ꯭ꯔꯣ? ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯅꯨꯄꯤꯅꯤ ꯅꯨꯄꯤ." ꯂꯥꯡꯂꯦꯟ, "ꯄꯨꯟꯁꯤꯁꯤꯕꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ?" ꯄꯨꯔꯅꯤꯃꯥꯅ, "ꯏꯃꯥꯅꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯪꯒ ꯅꯅꯥꯎ ꯅꯨꯄꯤꯒꯤꯒꯅꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯏꯃꯥ ꯄꯥꯝꯃꯤꯅꯦ." ꯂꯥꯡꯂꯦꯟ, "ꯏꯃꯥ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯁꯥꯎꯔꯞꯅ, "ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯆꯕꯁꯦ ꯂꯣꯏꯅ ꯁꯣꯏꯔꯦ,
matiksu loina sarabaniba abena aikhoi ma sidiba sena sauna ba hekta tawisi kaigino Purnima hai mana sauraga hekta yabro masase MCS ni haibase kaurine na chese abena ima akoi sese yum sida yana leheningdra baba Purnima adugi wa natine ningon haibasidi mapamta si haidi hainari bani abena adudi kainda chalaga sidoiba Purnima adunane imana harise asumna langlensu office da lakle mangi room da famduna haukiba singado ningsinglai Dapari 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 kauduna langlen chelai Parina Kaidaurage nangna chamu chelaiduna Langlen sorthabe thabe honduna Adubura aikhoi exam haidoi Pari pakatna ha nang kamai daurage Langlenna aigi yengdri Dapari gi di yengle first division da lae Pari harauna ha asengwiro Langlen harauna mane Dapari Pari ado nang yamu yengse Langlena hoya ye haiduna khabar ado phaktuktuna yengli Langlen di 9 ring to ina lami Pari harauna yadi ko mi masadi nai thare aiba Langlen noktuna nai di chalo ado nang di college ka de tamduno Langlena khangdri Dapari di aidi Imphal college to ina tawragi adudi aisu Imphal college ta tawrani nangbu hojikta khangdri haidai Langlen nokfe tawduna hojikti khanglabado ado horene khoida chakchara ma chaminase Pari noktuna yaine adudi range lakpa nangna first position lakpa ibu sakobi bayai Langlenna chabaine hairadi mathisi ke hairausi yoni Parina is aduga di hainoda aibo yamna lawai type da laude chakhaudo khara lawai wanida Pari saurapna chak chabagam ta larai adu yamna aibo sidaba Langlen su Pari saure khanbadai Dapari aina phagi tawbane ba se saurano haiba Parina nangna saurano harga aina ta pharadro Langlen yai kaino seba pharo haiba adudi horen pikthongam taba Langlenna o ngamjar cho tuku chemi Parina aduga hawdubu tuku chei kaina nangna sikang leido oksaradi noidoine khangaba ai dum yang kangjargi adu cha doi saru ado horendi mama khoi sabya ba ngai to thonglamagi Parina aidi yada yaida asumna numidangi matamni abe ga Langlen gana yansang semli abe masida yengduna se Dapari du bukaram kanda laktuino Langlen khangdi aisu nanga chapmane abena ado che nang Dapari se kyam nusi Langlen nokfe tawna abe atia da thokliba thawan mi jaksingse nang masing thiba ngambra abe ngakna ngamdi Langlen nokfe tawduna aduni aina Dapari bu nusi baso haninga leitana nungsi abe noktuna yes yam nungsi bazani ne dudi ado che nang hayang wai kapta jawni ko Langlen ngakna kaigi noise abena masa khangdana nungsiri ngai minan jakini Langlen nokfe tawdana halo he Dapari di aigi negi tanjade Dapari sulai Parina Kanano aigi negi kai tawrisina nate Dapari dai panati Pari ngakna kai tawrage Langlen nangna do yamna pakhali duna kanai polhura rage ba abena wa thaido re ado bura Dapari aikhoi sega aiga phuri muna baini da Pari no fe tawduna noi se migi pochu yam pamani
ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯝꯕꯅꯦꯗ ꯄꯔꯤ ꯄꯨꯔꯅꯤꯃꯥꯁꯨ ꯇꯟꯖꯥꯗꯨꯗ ꯆꯪꯉꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯨ ꯂꯥꯛꯑꯝꯃꯦꯗꯅ ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯩ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯅ ꯐꯔꯦ ꯐꯔꯦ ꯏꯅꯦ ꯆꯥꯛꯁꯦ ꯁꯠ ꯂꯣꯏꯊꯣꯔꯛꯑꯒꯦ ꯑꯗꯨꯒꯅꯦ ꯅꯣꯏ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯒꯦꯔꯥ ꯀꯩꯅꯣꯝꯃ ꯇꯧꯖꯔꯨꯔꯣ ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯗꯣ ꯏꯅꯦ ꯀꯩ ꯃꯊꯦꯜꯅꯣ ꯄꯨꯔꯅꯤꯃꯥ ꯉꯥ ꯇꯥꯎꯕ ꯑꯃꯅꯦ ꯉꯥ ꯊꯣꯡꯕ ꯑꯃꯅꯦ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯃꯅꯦ ꯏꯔꯣꯟꯕ ꯑꯃꯅꯦ ꯆꯝꯐꯨꯠ ꯑꯃꯅꯦ ꯇꯧꯔꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁ ꯑꯁ ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤ ꯂꯥꯡꯂꯦ ꯐꯖꯅꯗꯤ ꯂꯥꯎꯕꯖꯥꯠꯅꯤ ꯄꯥꯔꯤꯅ ꯂꯥꯎꯗꯕ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩꯍꯦ ꯂꯥꯡꯂꯦꯅ ꯑꯗꯨꯅꯤ ꯈꯔ ꯈꯔ ꯏꯀꯥꯏꯌꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯪꯏ ꯁꯤꯡꯇꯣꯛꯇꯨꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯂꯥꯡꯂꯦꯟꯒ ꯑꯕꯦꯒꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯤ ꯑꯕꯦ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯆꯦ ꯗꯥ ꯄꯥꯔꯤꯗ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯕꯦꯅ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏꯖꯩꯗ ꯑꯕꯦ ꯆꯦꯅ ꯏꯀꯥꯏꯔꯤꯉꯩꯗꯅꯦ ꯃꯤꯅ ꯍꯟꯈꯤꯁꯅꯤꯀꯣ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯑꯕꯦꯅ ꯑꯗꯨꯅ ꯁꯠ ꯁꯠ ꯍꯥꯏꯖꯧ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯣꯏꯅꯗꯕꯤ ꯆꯦꯆꯦ ꯂꯥꯡꯂꯦꯟ ꯁꯣꯏꯅꯗꯕꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯇꯨꯝꯈꯤ ꯅꯣꯡꯉꯥꯜꯂꯦ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯄꯨꯔꯅꯤꯃꯥꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯆꯦꯔꯤ ꯆꯔꯥ ꯇꯧꯔꯒ ꯂꯥꯡꯂꯦꯟ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯄꯨꯔꯅꯤꯃꯥ ꯏꯃꯥꯒꯤꯗꯤꯅꯦ ꯏꯌꯥꯗ ꯌꯥꯏ ꯅꯪꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯇꯝꯃꯣ ꯂꯥꯡꯂꯦꯟ ꯍꯔꯥꯎꯖꯩ ꯑꯗꯣ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯄꯨꯔꯅꯤꯃꯥ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯀꯦꯁꯤꯟꯅꯗꯨꯅ ꯗꯥ ꯄꯥꯔꯤꯒꯤꯅꯦ ꯍꯌꯦꯡꯁꯦ ꯕꯥꯔꯗꯦꯅꯦꯕ ꯑꯗꯨꯒꯤ ꯒꯤꯐ ꯃꯆꯥ ꯑꯃꯇꯪ ꯄꯤꯒꯦꯅ ꯇꯧꯕꯅꯤ ꯄꯨꯔꯅꯤꯃꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯣ ꯅꯪ ꯉꯥꯎꯁꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯍꯣꯏ ꯕꯥ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯦꯁꯁꯦ ꯃꯦꯠꯁꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯍꯟꯁꯦ ꯄꯨꯔꯅꯤꯃꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯍꯥꯏꯔ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯦ ꯑꯁꯤꯕꯨ 10 ꯊꯥꯗꯣꯏꯅꯤ ꯂꯥꯡꯂꯦꯟꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯥꯛꯂꯁꯨ ꯌꯥꯏ ꯑꯗꯣ ꯇ꯭ꯌꯨꯁꯟ ꯍꯥꯟꯅ ꯊꯥꯅꯕ ꯇꯧꯁꯤ ꯏꯃꯥ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯁꯦ ꯅꯪꯅ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯑꯁꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤ ꯀꯣꯟꯅꯔꯗ꯭ꯔ ꯌꯦꯡꯉꯨ ꯂꯥꯡꯂꯦꯟ ꯄꯩꯁꯥꯗꯣ ꯂꯧꯗꯨꯅ ꯀꯣꯟꯅꯔꯅꯤꯌꯦ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯒ ꯆꯠꯀꯦ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯕꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯏ ꯊꯥꯗꯣꯏꯁꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ ꯊꯥꯗꯣꯏꯅ ꯍꯜꯂꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯩꯒ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯁꯤꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯅ ꯅꯪꯇꯅꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕꯤꯗꯕꯩ ꯋꯥꯅꯤ ꯊꯥꯗꯣꯏꯅ ꯀꯔꯤꯌꯦ ꯅꯪꯅꯤꯅꯦ ꯂꯥꯡꯂꯦꯟ ꯑꯗꯣ ꯉꯥꯏꯈꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯊꯥꯗꯣꯏ ꯌꯥꯎꯔꯦꯗꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯀꯩ ꯀꯣꯂꯦꯖꯇ ꯇꯝꯗꯣꯏꯅꯣ ꯊꯥꯗꯣꯏ ꯅꯪꯅꯗꯤ ꯍꯔꯥꯎꯔꯤꯕ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯑꯩꯁꯦ ꯍꯥꯠꯀꯗꯧꯔꯕꯅꯤ ꯂꯥꯡꯂꯦꯟꯅ ꯀꯩꯒꯤ ꯊꯥꯗꯣꯏ ꯅꯪꯅ ꯔꯦꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯛꯄꯩꯅꯤꯗꯅ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯦꯛꯖꯥꯝ ꯍꯥꯏꯁꯤꯗꯤ ꯗꯥꯎꯅꯤ ꯏꯕꯦꯝꯃ ꯑꯗꯣ ꯑꯩ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯁꯣꯄꯤꯡ ꯆꯠꯂꯨꯁꯦꯅ ꯇꯧꯔꯛꯏꯅꯤ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯁꯣꯄꯤꯡ ꯆꯠꯂꯨꯁꯦꯕ ꯌꯥꯏ ꯑꯩꯁꯨ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯂꯥꯡꯂꯦꯟꯅ ꯂꯩꯅꯤ ꯅꯪꯗꯤ ꯁꯣꯄꯤꯡꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯊꯥꯗꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯔ ꯉꯥꯎꯖꯕꯗꯣ ꯂꯥꯡꯂꯦꯟ ꯉꯥꯎꯅꯤ ꯅꯪ
ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯎꯀꯣ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯍꯣꯏ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯂꯥꯡꯂꯦꯟ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯑꯕꯦ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ ꯑꯕꯦꯅ ꯁꯦ ꯅꯪ ꯁꯣꯄꯤꯡ ꯆꯠꯇꯣꯏꯔꯣ ꯂꯥꯡꯂꯦꯟꯅ ꯆꯠꯇꯣꯏꯅꯦ ꯑꯕꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯥꯡꯂꯦꯟ ꯑꯉꯥꯡ ꯃꯥꯅ ꯁꯣꯄꯤꯡ ꯆꯠꯀꯦ ꯀꯥꯏꯅ ꯑꯉꯥꯡꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯁꯦ ꯃꯤꯕꯨꯗꯤ ꯃꯤꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯩꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩꯌꯨ ꯑꯗꯣ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯕ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯑꯕꯦ ꯍꯔꯥꯎꯅ ꯑꯩꯒꯤꯗꯤꯅꯦ ꯆꯤꯆꯦꯅ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯛꯑꯣ ꯂꯥꯡꯂꯦꯟ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯀꯩꯝꯇ ꯂꯩꯅꯤꯡꯗꯦꯕꯣ ꯑꯕꯦ ꯁꯥꯎꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯈꯪꯉꯦ ꯅꯪ ꯅꯨꯄꯥꯒꯤꯗꯤ ꯂꯩꯗꯣꯏꯅꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯂꯩꯅꯤꯡꯗꯦꯕ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯑꯕꯦ ꯅꯨꯡꯁꯤꯕꯤ ꯆꯦꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤ ꯆꯦꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯕꯦ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯑꯩꯒꯤꯁꯦ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯆꯦꯕꯨ ꯀꯣꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯄꯥꯔꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯄꯤꯖꯔꯤ ꯉꯥꯟꯕꯅ ꯚꯥꯏ ꯂꯥꯡꯂꯦꯟꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯄꯥꯔꯤ ꯈꯪꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯍꯥꯏꯕ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯤ ꯃꯩꯔꯥꯕꯅ ꯍꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯕꯥꯅꯤꯗꯤ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩꯅꯦ ꯄꯥꯔꯤ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯇꯧꯔꯛꯑꯅꯨꯀꯣ ꯉꯥꯟꯕꯅ ꯑꯁꯦꯡꯕꯅꯦ ꯅꯪꯅꯗꯤ ꯈꯪꯗꯦ ꯂꯥꯡꯂꯦꯟꯅꯕꯨꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯗ ꯄꯥꯔꯤ ꯉꯛꯅ ꯀꯃꯥꯏꯅ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯒꯦ ꯋꯥꯊꯤꯗꯣ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤꯗ ꯃꯥꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯃꯩꯔꯥꯕꯅ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯅꯆꯜꯅꯤ ꯈꯜꯂꯁꯨꯅꯦ ꯂꯥꯡꯂꯦꯟꯅꯗꯤ ꯈꯟꯗꯤꯌꯦ ꯉꯥꯟꯕ ꯏꯕꯨꯡꯉꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯕꯤꯔꯤꯗꯣ ꯅꯪꯉꯣꯟꯗ ꯄꯥꯔꯤ ꯚꯥꯏ ꯅꯣꯏ ꯀꯔꯟ ꯉꯥꯡꯅꯨꯀꯣ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯂꯥꯏ ꯇꯨ ꯅꯣꯏꯒꯤ ꯍꯦꯔꯣꯅꯤꯌꯥꯗ ꯂꯥꯛꯏ ꯄꯥꯔꯤꯅ ꯚꯥꯏ ꯅꯣꯏ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯀꯣ ꯂꯥꯡꯂꯦꯟꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒꯗꯣ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯄꯥꯔꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯩꯔꯥꯕ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯀꯧꯔꯤ ꯆꯠꯂꯣ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ ꯀꯩ ꯂꯩꯔꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯄꯥꯔꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯒꯤꯐꯅꯦ ꯗꯥ ꯄꯥꯔꯤꯒꯤ ꯒꯤꯐ ꯃꯆꯥ ꯑꯃ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯍꯦꯄꯤ ꯕꯔꯊꯗꯦ ꯗꯥ ꯄꯥꯔꯤ ꯒꯤꯐꯇꯣ ꯂꯧꯏ ꯊꯦꯡꯀ꯭ꯌꯨ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯑꯗꯣ ꯗꯥ ꯄꯥꯔꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯄꯥꯔꯤꯅ ꯍꯥꯏꯌꯣ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯗꯥ ꯄꯥꯔꯤ I love you ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯗꯥ ꯄꯥꯔꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯄꯥꯔꯤ ꯑꯁꯥꯎꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤ ꯁꯥꯎꯅ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯅꯤ ꯈꯟꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯅꯨꯃꯤꯠ ꯍꯧꯔꯛꯏ ꯗꯥ ꯄꯥꯔꯤ ꯑꯩꯅ ꯀꯔꯤ ꯀꯥꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯄꯥꯔꯤ ꯁꯥꯎꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯅꯁꯥꯅ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯅꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯕ ꯅꯪꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯂꯥꯡꯂꯦꯟ ꯏꯀꯥꯏꯃꯟꯗꯅ ꯀꯞꯂꯤ ꯗꯥ ꯄꯥꯔꯤ ꯑꯩ ꯂꯥꯜꯂꯦ ꯗꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯗꯗꯥ ꯑꯩ ꯂꯥꯜꯂꯦ ꯄꯥꯔꯤ ꯁꯥꯎꯅ ꯉꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯃꯇꯨꯡ ꯇꯥꯕ ꯑꯩꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ ꯅꯪ ꯅꯨꯄꯤꯅꯤ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯗꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯇꯧ ꯑꯗꯨꯗ
Thadoi Nganba Mairaba makoi homde ngangakna yengduna lei. Thadoi di Langlen gi matungda tanakre. Nganba ngakna hanglai. Bai, koidoroge Langlena kaptuna chelisina. Pari saurapna. Madi minati. Lekai gi mabungopa mas khangdaba nupini. Aini di mabu ichani khalubani. Nganbana. Adububa koidoroge haiba. Parina. Masin bangna aibu nungsi kaina. Tawba kayada ngamiba angangno. Nganbana. Ehe, adugi ore. Bai, nupi amana nupa amada propose tawra ido. Nupa dubu thamoi singna nungsi baini. Nangdi laibak yamna farabani taw. Parina. Adububa, aidi magi mabungni. Mairabana. Pukmina badi natidana. Sagai gi mabungstu nate. Bai, nang yam lale. Nang nongmadi soidana ne. Ningamdaba lakani ko. Nganbana. Nupi amana ikai ki wangba lana. Nafamda nungsi phongdorak nangna tawribada yam lale taw. Pari da tumina lei. Mairabana mu nganbada onsinduna hairei. Bai, adudi ibani suchana batawsira. Nganbada. Hoi bai. Pari nangmuna khalo. Tungda ningamdaba lakani. Langlena nafamdagi lapthokiba matamda nang soidana wagani ko. Asi hairamaga mabani do chatki. Pari do wakan khanduna lehawi. Samda Langlen magi kada thonglong sinduna hek launa kapli. Thongondu sulon sili. Matawadu da pakatna abe thongondu thilli. Je, kaidorage se thongse hangdoba. Thadoi sulai. Abe noi sedi. Abe pakatna. Je thadoi akoi se je kaidorage. Thonglong sinduna kapli sibo. Thadoi thokiba singado tamli. Mabani keke haina bunodi ai khangdi. Abe saurapna. Napari, nangna igi isebu kafalaba. Asi hairaga satke tawi. Tungdagi makut amana tap harai. Abe ingthorai. Mache urami. Bilu anidagi pirangna chotlaba mache gi maithongadu ubada. Abe gi thamoidi machit kya thukna kairi. Abe di mama Purnima dagi hena mache buni hena ningjai. Langlena. Kaidano nangna chatoido. Abe saurapna. Dapari oidani sije. Langlen chatpe yaroi. Abena kai marongi chebu mana kaphalibano. Ai hangkhiniye. Langlen mapi sinthaduna. Abe sina kapise segi maralnane. Abena nuksi bulana brane. Hayo che se hayo ba. Che thadoi nangsu hayo omta. Langlen nuksina bebu yengduna. Abe, nang waso, dapari da, chigi maram da karisu hairoi haina. Abe kaptuna. Che, ai dapari da, chigi maram da karisu hairoi. Hek haibada, ai mahat pe papto, ai puge. Langlen so kapladuna, abe puchet na koli. Ai pele, abe. Nang buai gi dawai da phangjabase ai pele. Abe sukap tu na mache bu kole. Thadoi su machim nanaugi nuksinaba do ubada yamna kalakjarami. Ayuki matamni Purnima ayuk nganbado hongatuna thabak ingkhang tawduna lerami. Tanjadada abe changai. Abe mama da yingduna. Ima chaloiraba. Loire, nasi di ude hotriba. Ima, chedo makoksi e hai, adugi ipauri. Purnima pakatna. Ha, nasi bukoksi e hai ba. Adudi guli bi ama pizaudana. Hoi ma, chegi chasu pukragi. Aidi chega puna thauragi. Hoi, thakminaro. Imane, nakhoi ningi sa haibiragi. Asi haiduna sa kap ani do haiduna abidabi. Abe sa do lauduna masigi ka tamna lai. Che, se hagolo. Sa si thaklaga guli sanaba. Langlen tapna. Abe, yarni chiche kari su chaningdi. Koksik pasi sune khara fare. Abe nungai tana. Che, adumaina tawgano. Se,
ꯆꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯕꯦ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯗ ꯑꯌꯦꯠꯄ ꯂꯣꯏꯅ ꯑꯣꯏꯔꯦ꯫ ꯆꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯆꯦꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯦꯅꯤ, ꯑꯇꯥꯡꯕ ꯆꯤꯆꯦꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯕꯨꯁꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ꯫ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯊꯟꯇ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ꯫ ꯑꯕꯦ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, ꯆꯦ, ꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, ꯑꯩꯗꯤ ꯃꯔꯨ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯅꯅꯥꯎ꯫ ꯑꯕꯦ ꯀꯞꯇꯨꯅ, ꯆꯦ, ꯁꯦ ꯇꯣꯛꯑꯣꯕ꯫ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯦꯒꯤ ꯃꯇꯧꯁꯦ꯫ ꯆꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯨꯏ꯫ ꯁꯦ ꯇꯣꯛꯑꯣꯕ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯩ ꯀꯞꯄ ꯌꯥꯗꯦ꯫ ꯑꯩ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯑꯗꯨꯅꯤ, ꯑꯩꯒꯤ ꯆꯦꯗꯤ ꯑꯈꯪ ꯀꯟꯕꯤ, ꯊꯧꯅꯥ ꯂꯩꯕꯤ ꯑꯩꯒꯤ ꯏꯆꯦꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯂꯥꯛꯏ꯫ ꯅꯆꯤꯟ ꯅꯅꯥꯎ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯗ꯫ ꯑꯩꯕꯨ ꯆꯠꯂꯧꯕꯅ ꯐꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯦ ꯊꯥꯗꯣꯏ, ꯂꯥꯛꯏꯔꯣ? ꯆꯪꯉꯣ꯫ ꯁꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯂꯥꯛꯏꯅꯦ꯫ ꯆꯦ ꯊꯥꯗꯣꯏ, ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯌꯥꯔꯦ, ꯂꯣꯜꯂꯛꯑꯅꯨ꯫ ꯑꯩ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, ꯑꯃꯨꯛ ꯊꯛꯎ ꯀꯩꯅꯣ? ꯑꯩꯈꯣꯏꯒ ꯅꯣꯏꯒꯗꯤ ꯃꯥꯟꯅꯔꯣꯏꯗ ꯆꯥꯒꯤ ꯃꯍꯥꯎꯗꯣ꯫ ꯊꯥꯗꯣꯏ ꯅꯣꯛꯂꯒ, ꯏꯁ, ꯌꯥꯔꯦ ꯏꯕꯦꯝꯃ꯫ ꯑꯗꯨ ꯆꯦ ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯆꯦꯒ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯒꯦ꯫ ꯍꯣꯏ, ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯕꯦꯁꯨ ꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯦꯗꯃꯤꯁꯟꯗꯣ ꯉꯁꯤ ꯇꯧꯔꯨꯔꯁꯦ꯫ ꯂꯥꯡꯂꯦꯟ ꯇꯞꯅ, ꯌꯥꯏꯌꯦ꯫ ꯊꯥꯗꯣꯏꯅ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯛꯊꯗꯅ ꯂꯩꯅꯨ꯫ ꯅꯪꯗꯤ ꯅꯌꯥ ꯍꯦꯟꯒꯠꯂꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯄꯛꯆꯩꯌꯦꯕ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ꯫ ꯑꯗꯣ ꯅꯥꯄꯥꯔꯤꯗꯤ ꯍꯥꯏꯒꯗ꯭ꯔꯣ? ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯨꯔꯅꯨꯗ, ꯏꯕꯥꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯅꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯒ ꯍꯥꯏꯔꯝꯗꯦꯒ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ꯫ ꯂꯥꯡꯂꯦꯟꯅ, ꯍꯥꯏꯔꯝꯗꯦ ꯇꯧꯔꯔꯣꯏꯗ꯫ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯅꯤ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯅ, ꯑꯃꯨꯛ ꯍꯧꯔꯦ ꯇꯣ꯫ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯕ ꯃꯅꯤ ꯑꯃꯕꯨꯅꯦ ꯍꯨꯟꯗꯣꯛꯄꯒꯨꯝꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ, ꯅꯣꯏꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩ ꯊꯥꯒꯠꯄꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ꯫ ꯄꯥꯔꯤꯁꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯐꯥꯎ ꯐꯥꯎꯏ꯫ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯁꯨ ꯑꯃ ꯐꯥꯎꯏ꯫ ꯂꯥꯡꯂꯦꯟꯕꯨꯁꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯁꯨ ꯂꯥꯛꯏ꯫ ꯉꯥꯟꯕ, ꯚꯥꯏ, ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯄꯥꯟꯒꯤ ꯊꯣꯛꯇꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯄꯥꯔꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤꯗ꯫ ꯉꯥꯟꯕꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯗꯣꯛꯇꯔ ꯆꯠꯁꯤꯔꯣ? ꯄꯥꯔꯤ, ꯌꯥꯔꯅꯤꯗ꯫ ꯑꯗꯣ ꯅꯪꯁꯨ ꯁꯤꯗ ꯀꯩ ꯂꯩꯒꯦ? ꯆꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯉꯥꯟꯕꯅ, ꯆꯝꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯑꯦꯗꯃꯤꯁꯟ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯕ? ꯄꯥꯔꯤꯅ, ꯈꯪꯗ꯭ꯔꯤꯗ ꯚꯥꯏ꯫ ꯉꯥꯟꯕꯅ, ꯉꯜꯂꯤꯉꯩꯁꯤꯗ ꯇꯧꯍꯧꯕꯅꯗꯤ ꯐꯠꯇ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯌꯥꯗꯦ ꯇꯧꯗꯅꯕ꯫ ꯑꯗꯣ ꯂꯥꯡꯂꯦꯟꯗꯤ ꯇꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯉꯥꯟꯕꯅ, ꯀꯩꯅꯣ ꯅꯪꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯅ? ꯃꯥꯒꯕꯨ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯄꯥꯔꯤꯅ, ꯚꯥꯏ, ꯑꯩ ꯌꯥꯝ ꯂꯥꯜꯂꯝꯃꯤ꯫ ꯆꯪꯖꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯨꯗꯕ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯦ꯫ ꯉꯥꯟꯕꯅ, ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯂꯤꯗꯅ꯫ ꯄꯥꯔꯤ, ꯚꯥꯏ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯪꯂꯛꯂꯤ ꯅꯨꯡꯁꯤꯕꯗꯣ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯗꯤꯅꯦ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯄꯥꯔꯤꯅ, ꯚꯥꯏ, ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯀꯩꯅꯤ ꯈꯟꯈꯤꯅꯤ? ꯉꯥꯟꯕꯅ, ꯀꯩꯁꯨ ꯈꯜꯂꯣꯏꯌꯦ꯫ ꯅꯨꯄꯤ ꯃꯥꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯒ ꯅꯨꯄꯥ ꯅꯪꯅ ꯀꯩꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ,
ꯚꯥꯏ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨꯕ ꯉꯍꯥꯟꯕꯅ ꯁꯤꯟꯗꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯕ ꯋꯥꯁꯨ ꯅꯠꯇꯕꯗꯨꯗ ꯄꯥꯔꯤꯅ ꯑꯗꯣ ꯈꯔ ꯊꯨꯅ ꯁꯤꯟꯕꯤꯌꯨ ꯉꯍꯥꯟꯕ ꯅꯪꯍꯧꯅꯔꯣꯏ ꯍꯦꯟꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯄꯥꯔꯤ ꯈꯪꯕ꯭ꯔꯤ ꯈꯪꯉꯤ ꯑꯁ ꯈꯪꯉꯦ ꯅꯪꯁꯨꯕ ꯉꯍꯥꯟꯕꯅ ꯅꯍꯥꯟ ꯍꯥꯏꯔꯤꯉꯩꯗꯗꯤ ꯀꯦꯔꯤꯅꯦꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯇꯛꯄꯤꯒ ꯇꯧꯏ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤ ꯊꯣꯛꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯡꯂꯦꯟ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯏ ꯂꯥꯡꯂꯦꯟ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯊꯥꯗꯣꯏꯅ ꯑꯣ ꯗꯥ ꯄꯥꯔꯤꯅꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯎꯅꯁꯦꯌꯦ ꯂꯥꯡꯂꯦꯟꯅ ꯌꯥꯔꯦ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯇꯧꯔꯛꯑꯅꯨ ꯊꯥꯗꯣꯏ ꯑꯁꯦꯡꯕꯅꯦ ꯄ꯭ꯔꯣꯃꯤꯁ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯁꯦꯡꯒꯤꯔꯣ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣꯕ ꯊꯥꯗꯣꯏ ꯗꯥ ꯄꯥꯔꯤꯒ ꯗꯥ ꯉꯥꯟꯕꯒ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯗ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯣ ꯀꯩ ꯍꯥꯏꯔꯝꯒꯦꯕ ꯁꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯊꯥꯗꯣꯏ ꯏꯍꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏ ꯁꯦꯕ ꯆꯥꯛꯍꯜꯂꯅꯨ ꯃꯤ ꯇꯝꯃꯛꯑꯣꯕ ꯁꯤ ꯊꯥꯗꯣꯏ ꯑꯗꯨꯕꯨꯔꯣ ꯂꯥꯡꯂꯦꯟꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯕꯥꯅꯤ ꯆꯥꯝꯊꯣꯛꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤꯕ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯁꯦꯡꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯍꯪꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯌꯨꯝꯗ ꯂꯥꯡꯂꯦꯟꯅ ꯇꯜꯂꯦ ꯏꯀꯥꯏꯖꯣ ꯊꯥꯗꯣꯏ ꯀꯩ ꯏꯀꯥꯏꯗꯣꯏꯕ ꯅꯌꯨꯝꯗꯕꯣ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯊꯨꯗꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯨꯡ 2ꯗ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ ꯑꯗꯣ ꯏꯕꯥꯅꯤ ꯊꯣꯛꯂꯨꯁꯦ ꯑꯗꯨꯗꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯄꯥꯔꯤꯒ ꯉꯥꯟꯕꯒ ꯂꯥꯡꯂꯦꯟ ꯍꯣꯏ ꯂꯥꯛꯄ ꯀꯟꯅ ꯉꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟ ꯈꯣꯏꯁꯨ ꯂꯥꯛꯏ ꯊꯥꯗꯣꯏꯅ ꯉꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯟꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯗꯥ ꯄꯥꯔꯤ ꯅꯪꯅ ꯍꯥꯏꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯊꯥꯗꯣꯏꯅ ꯗꯥ ꯉꯥꯟꯕ ꯏꯕꯥꯅꯤ ꯊꯣꯛꯑꯁꯤꯔꯥ ꯁꯤ ꯌꯧꯔꯗꯤ ꯋꯥ ꯈꯪꯗꯦ ꯍꯥꯏꯔꯅꯤ ꯏꯕꯥꯅꯤꯕꯣ ꯉꯥꯟꯕꯅ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣꯀꯣ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏ ꯆꯠꯈꯤꯅꯨ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯏꯕꯦꯝꯃ ꯁꯥꯟꯅꯒꯗꯕꯁꯤꯡꯗꯣ ꯁꯥꯟꯅꯔꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯈꯤ ꯊꯥꯗꯣꯏꯒ ꯉꯥꯟꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯄꯥꯔꯤꯅ ꯍꯧꯗꯣꯔꯛꯏ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯁꯥꯎꯗꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯗꯥ ꯄꯥꯔꯤ ꯄꯥꯔꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯗꯥ ꯄꯥꯔꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯗꯥ ꯄꯥꯔꯤ ꯅꯠꯇꯦ ꯄꯥꯔꯤꯅ ꯅꯠꯇꯦ ꯑꯩꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯂꯨꯗꯕ ꯑꯩꯒꯤ ꯏꯔꯥꯜ ꯅꯪꯅ ꯂꯥꯞꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯪꯂꯛꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯗꯥ ꯄꯥꯔꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯔꯛꯄ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯄꯥꯔꯤ ꯃꯈꯨ ꯈꯨꯗꯛ ꯀꯨꯠꯅ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯗꯥ ꯄꯥꯔꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯄꯥꯔꯤ ꯍꯔꯥꯎꯅ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯗꯥ ꯄꯥꯔꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯗꯥ ꯄꯥꯔꯤꯒꯤ ꯅꯥꯛꯇꯩ ꯂꯥꯞꯊꯣꯛꯂꯨꯏ ꯗꯥ ꯄꯥꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯄꯥꯔꯤ ꯅꯨꯡꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯆꯤꯟꯗꯣ ꯃꯦꯟꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯥꯡꯂꯦꯟ. ꯂꯥꯡꯂꯦꯟ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯗꯥ, ꯉꯁꯤ ꯗꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯨꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯕꯨ ꯆꯦꯠꯅ ꯀꯣꯟꯖꯩ. ꯄꯥꯔꯤꯁꯨ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯡꯂꯦꯟ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯑꯩꯅ ꯍꯤꯡꯂꯤꯃꯈꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ. ꯅꯥꯀꯟꯗꯒꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯏꯀꯥꯏꯕꯒ ꯈꯔ ꯈꯪꯅꯁꯤ. ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯉꯝꯗ꯭ꯔꯤꯀꯣ. ꯑꯅꯤꯗꯨ ꯀꯣꯜꯂꯝꯕꯗꯒꯤ ꯁꯠ ꯁꯠ ꯊꯥꯗꯣꯛꯅꯩ. ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈꯤ. ꯄꯥꯔꯤꯁꯨ ꯏꯀꯥꯏꯅ, ꯑꯁ, ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ, ꯃꯤꯒ ꯂꯣꯏꯅ ꯏꯀꯥꯏꯈ꯭ꯔꯦ. ꯉꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ. ꯍꯧꯖꯤꯛꯇꯩ ꯃꯤꯆꯪꯒ ꯆꯪꯉꯤ, ꯅꯠꯇ꯭ꯔ ꯊꯥꯗꯣꯏ? ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯥꯅꯤ ꯃꯥꯅꯤ, ꯂꯩꯖꯕ ꯀꯥꯏꯁꯦ ꯌꯥꯄꯣꯠꯇꯦ. ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯂꯒ ꯂꯩꯔꯦ ꯑꯗꯨꯅꯤ. ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯁ, ꯅꯣꯏ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ. ꯊꯥꯗꯣꯏꯅ ꯅꯣꯛꯂꯒ ꯂꯥꯎꯔꯛꯏ. ꯃꯥꯏ ꯆꯠꯈ꯭ꯔꯗꯤ ꯂꯩꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ. ꯉꯥꯟꯕ, ꯃꯣꯏꯒꯤꯅ ꯃꯣꯏꯒꯤ ꯑꯣꯏꯔꯦ, ꯏꯕꯥꯅꯤꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ. ꯊꯥꯗꯣꯏ ꯉꯛꯅ, ꯑꯦ, ꯀꯩꯅꯣ ꯁꯤꯅ ꯀꯔꯟ ꯑꯃꯨꯛ ꯇꯥꯔꯛꯏꯁꯤꯅ? ꯉꯥꯟꯕꯅ, ꯊꯥꯗꯣꯏ, ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ, ꯄꯥꯎꯈꯨꯝ ꯄꯤꯔꯣ. ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯦ, ꯌꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ. ꯉꯥꯟꯕ ꯍꯔꯥꯎꯅ, ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ? ꯊꯥꯗꯣꯏ, ꯐꯥꯒꯤꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯉꯥꯟꯕ, ꯑꯁꯦꯡꯕ ꯍꯥꯏꯌꯨꯗ, ꯃꯤꯕꯨ ꯆꯥꯍꯟꯒꯅꯨ. ꯊꯥꯗꯣꯏꯅ, ꯑꯁꯦꯡꯕ ꯍꯥꯏꯔꯃꯛꯇꯗ ꯑꯁꯦꯡꯕ ꯍꯥꯏꯌꯣꯗꯤ ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯅꯣ? ꯉꯥꯟꯕ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ. ꯊꯥꯗꯣꯏꯅ, ꯉꯥꯏꯈꯣꯗ ꯅꯪꯁꯨ, ꯂꯝꯗꯤ ꯈꯪꯂꯪ ꯂꯧꯁꯤꯜꯂꯛꯏꯅꯦ, ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ. ꯉꯥꯟꯕꯅ, ꯑꯗꯨꯗꯤ ꯆꯠꯅꯕꯤ ꯀꯧ ꯍꯥꯏꯔꯣ? ꯊꯥꯗꯣꯏꯅ, ꯀꯧꯔꯣ, ꯅꯪꯉꯣꯟꯗꯅꯅꯦ ꯀꯣꯛꯐꯥꯏ ꯍꯦꯛ ꯀꯧꯔꯒꯦ. ꯉꯥꯟꯕ, ꯑꯁ, ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯕꯦ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ. ꯂꯥꯡꯂꯦꯟ ꯁꯣꯝꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ. ꯑꯕꯦꯅ, ꯆꯦ, ꯅꯪ ꯉꯁꯥই ꯆꯠꯂꯨꯏꯗꯣ ꯀꯥꯏꯗꯅꯣ? ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯍꯪꯂꯤꯗꯨꯕꯣ? ꯑꯕꯦ, ꯆꯤꯡꯅꯗꯅ ꯍꯪꯂꯤꯅꯤ, ꯍꯥꯏꯔꯣꯕ ꯁꯤꯁꯤ. ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯗꯥ ꯄꯥꯔꯤꯒ ꯎꯅꯔꯨꯏꯅꯤ. ꯑꯕꯦ ꯉꯛꯅ, ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ. ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯗꯅ, ꯑꯗꯨꯅꯅꯤꯗꯅ ꯑꯩꯈꯣꯏ ꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯗꯤ. ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯕꯦ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯉꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯕꯨ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯥꯏ. ꯑꯕꯦꯁꯨ ꯃꯆꯦꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯆꯦ, ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ, ꯗꯥ ꯄꯥꯔꯤꯅ ꯆꯦꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯔꯛꯄꯁꯦ. ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ, ꯑꯗꯣ ꯑꯕꯦ, ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯦꯁꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯅꯪ ꯀꯞꯀꯗ꯭ꯔꯥ? ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯦ, ꯑꯌꯥ, ꯑꯩꯈꯣꯏ ꯆꯦꯁꯦ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯑꯁꯤꯕꯨ ꯍꯪꯅꯤꯅ ꯍꯪꯂꯤꯁꯤꯕꯣ? ꯂꯥꯡꯂꯦꯟꯅ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯗ. ꯑꯕꯦ, ꯀꯞꯇꯣꯏꯅꯤ, ꯋꯥꯟꯊꯗꯅ ꯀꯞꯇꯣꯏꯅꯤ. ꯑꯗꯣ ꯅꯛꯃꯟꯗꯅ ꯄꯤ ꯇꯥꯔꯛꯑꯣ ꯌꯥꯗꯧ ꯃꯥꯟꯗꯦꯗ. ꯂꯥꯡꯂꯦꯟꯅ, ꯑꯦ, ꯑꯗꯨꯗꯤ ꯀꯩ ꯈꯨꯀꯞꯅꯣꯍꯦ? ꯑꯕꯦꯅ, ꯁꯤ ꯈꯨꯀꯞꯁꯤꯅꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯠꯅꯔꯤꯁꯦ ꯈꯪꯉꯕ? ꯂꯥꯡꯂꯦꯟ, ꯌꯥꯔꯁꯨ ꯑꯗꯨꯃꯥꯏꯅꯒꯗꯤ ꯀꯞꯄꯤꯅꯨ. ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯔꯅꯤꯃꯥ ꯆꯪꯉꯛꯏ. ꯄꯨꯔꯅꯤꯃꯥ, ꯅꯕꯥꯅꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯕ ꯑꯃꯣ? ꯑꯕꯦ, ꯍꯣ ꯄꯥꯂꯦꯝ, ꯁꯥꯟꯅꯕꯗ ꯉꯥꯏꯖꯔꯤꯕꯗꯣ. ꯄꯨꯔꯅꯤꯃꯥ, ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ, ꯂꯥꯏꯔꯤꯛꯂꯥ ꯁꯨꯛꯄꯥ ꯄꯥꯕ ꯎꯗꯦ. ꯑꯕꯦꯅ, ꯄꯥꯂꯦꯝ, ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯤꯡꯈ꯭ꯔꯕꯣꯏꯗꯀꯣ. ꯄꯨꯔꯅꯤꯃꯥ, ꯉꯥꯡꯅꯤꯡꯕꯩ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯅꯊꯪ ꯃꯁꯛ ꯅꯣꯡꯃꯇ ꯐꯖꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯕꯦꯅ, ꯑꯩꯗꯤ ꯏꯊꯪ ꯃꯁꯛ ꯐꯖꯅ ꯈꯪꯉꯤꯅ, ꯏꯃꯥꯅꯦ ꯈꯪꯗ꯭ꯔꯤꯗꯤ. ꯄꯨꯔꯅꯤꯃꯥ ꯁꯥꯎꯔꯞꯅ, ꯍꯥꯏ, ꯑꯩꯅ ꯀꯔꯤ ꯈꯪꯗ꯭ꯔꯤꯕ? ꯑꯕꯦ, ꯅꯣꯡꯃꯇ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯉꯟꯅ ꯄꯤꯖꯈ꯭ꯔꯕꯣ? ꯂꯥꯡꯂꯦꯟꯅ, ꯌꯥꯔꯦꯕ ꯇꯣ, ꯀꯣꯛꯀꯁꯤ ꯂꯣꯏ ꯉꯥꯎꯔꯦ. ꯄꯨꯔꯅꯤꯃꯥ,
ꯃꯥꯒ ꯈꯠꯅꯔꯤꯉꯩꯗꯅꯦ ꯆꯥꯛꯀ ꯂꯣꯏꯅ ꯏꯪꯉꯝꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯆꯥꯛꯀ ꯂꯣꯏꯅ ꯊꯤꯔꯝꯃꯕꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯕꯦꯅ ꯀꯩ ꯏꯟꯁꯥꯡꯅꯣ ꯄꯜꯂꯦ ꯄꯨꯔꯅꯤꯃꯥ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯑꯕꯦ ꯁꯨꯛꯇꯣꯛꯇꯨꯅ ꯆꯥꯅꯤꯡꯗꯦ ꯆꯠꯂꯣ ꯍꯋꯥꯏꯕꯨ ꯏꯟꯁꯥꯡꯅꯦꯅ ꯄꯨꯔꯅꯤꯃꯥ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯃꯕꯨ ꯆꯥꯔꯤꯁꯦ ꯑꯕꯦꯅ ꯍꯣ ꯁꯥꯔꯦ ꯁꯥꯔꯦ ꯄꯨꯔꯅꯤꯃꯥ ꯉꯁꯤꯅꯦ ꯁꯣꯏꯗꯅ ꯆꯩ ꯆꯥꯅꯤꯀꯣ ꯅꯪꯁꯦ ꯑꯕꯦ ꯆꯩꯗꯨꯗꯤ ꯏꯃꯥ ꯆꯥꯎ ꯏꯃꯥꯗꯤ ꯊꯥꯏꯅ ꯄꯨꯄꯨꯒꯤ ꯆꯩ ꯌꯥꯝ ꯆꯥꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯡꯂꯦꯅ ꯌꯥꯔꯦ ꯑꯕꯦ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇꯅꯦ ꯁꯨꯝ ꯈꯨꯝꯕꯅꯣ ꯄꯨꯔꯅꯤꯃꯥ ꯃꯆꯤꯟꯁꯦ ꯈꯨꯄꯥꯛꯅ ꯊꯥꯗꯣꯏꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯁꯥꯎꯔꯛꯄꯗ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯅꯪꯁꯤꯗꯨꯕꯀꯣ ꯑꯕꯦꯅ ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯂꯥꯡꯂꯦꯟ ꯌꯥꯔꯦ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯀꯥꯕꯩ ꯃꯇꯝꯁꯨ ꯌꯧꯔꯛꯏ ꯂꯥꯡꯂꯦꯟ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯕꯦꯅ ꯆꯦ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥꯄꯥꯔꯤꯒ ꯆꯠꯇꯣꯏꯅꯤ ꯑꯕꯦꯅ ꯏꯁ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯂꯥꯡꯂꯦꯟ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥꯟꯅꯁꯨ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ ꯑꯕꯦ ꯏꯁ ꯍꯥꯟꯅꯗꯤ ꯀꯣꯏꯅꯗꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯔꯦꯗꯅ ꯂꯥꯡꯂꯦꯟꯅ ꯍꯧꯖꯤꯛ ꯀꯣꯏꯅꯩꯅ ꯃꯤ ꯂꯣꯏ ꯈꯪꯂꯕꯣ ꯍꯥꯏꯁꯦ ꯑꯕꯦ ꯑꯩ ꯈꯪꯂꯤꯁꯤꯗꯤ ꯂꯥꯡꯂꯦꯟꯅ ꯅꯪꯅ ꯅꯪꯅꯤꯗꯅ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯂꯝꯕꯤꯗ ꯄꯥꯔꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯄꯥꯔꯤꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯄꯥꯔꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯡꯂꯦꯟꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯥꯔꯤꯅ ꯆꯠꯂꯁꯤꯔ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯒ ꯉꯥꯟꯕꯒꯗꯤ ꯄꯥꯔꯤ ꯃꯕꯥꯅꯤꯗꯤ ꯆꯠꯂꯝꯃꯒꯦꯅ ꯍꯥꯏꯔꯦ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯁꯣꯝꯗ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯂꯦꯝꯕ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯃꯤ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒ ꯄꯥꯔꯤꯒꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯂꯦꯝꯕꯅ ꯑꯁ ꯅꯨꯄꯤꯁꯤꯗꯤ ꯅꯩꯔꯦꯍꯦ ꯑꯁꯤ ꯑꯅꯤꯁꯤꯕꯨ ꯀꯣꯄꯜꯂꯣꯏꯖꯥꯠꯂꯣ ꯖꯒꯨꯅ ꯑꯣꯏꯔ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯍꯦꯛꯇ ꯂꯧꯔꯗꯧꯅꯤ ꯂꯦꯝꯕꯅ ꯚꯥꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯖꯒꯨꯅ ꯌꯥꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯁꯣꯝꯗ ꯊꯥꯗꯣꯏꯒ ꯉꯥꯟꯕꯒ ꯂꯦꯞꯇꯨꯅ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒ ꯉꯥꯏꯔꯤ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯆꯪꯉꯛꯏ ꯊꯥꯗꯣꯏꯅ ꯅꯩ ꯅꯇꯩ ꯅꯅꯥꯎ ꯀꯔꯥꯏꯗ ꯀꯣꯏꯔꯨꯔꯒꯦ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ ꯁꯤ ꯀꯣꯂꯦꯖꯅꯤꯀꯣ ꯊꯥꯗꯣꯏꯅ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯕꯤꯒ ꯇꯧꯏ ꯄꯥꯔꯤ ꯅꯣꯏꯅꯤꯅ ꯉꯟꯇꯥ ꯆꯠꯈ꯭ꯔꯒ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯑꯩꯈꯣꯏꯗꯒ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯉꯤꯀꯣ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯤꯆꯪꯒ ꯆꯪꯕꯤꯗꯦ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯪꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯣꯂꯦꯖꯇꯤ ꯀꯃꯥꯏ ꯇꯧꯏ ꯀꯣꯂꯦꯖꯇꯨꯕꯨ ꯀꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯑꯕꯦ ꯆꯦ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯁꯤꯔ ꯈꯪꯗꯦ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯉꯦ ꯌꯥꯎꯕ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯛꯄ ꯄꯨꯔꯅꯤꯃꯥ ꯅꯪꯗꯤꯅꯦ ꯀꯣꯂꯦꯖꯇꯣ ꯌꯥꯝ ꯀꯥꯗꯧꯔꯤ ꯇꯦꯟꯗꯨꯐꯥꯎ ꯀꯨꯟꯗꯧ ꯃꯥꯜꯂꯛꯑꯕꯅꯦ ꯑꯩꯗꯤ ꯑꯕꯦ ꯃꯤꯒꯤ ꯕꯤꯠ ꯍꯥꯠꯄ ꯊꯕꯛꯁꯦ ꯇꯧꯋꯤ ꯃꯁꯤ ꯍꯟꯅꯨꯕꯤꯁꯦ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯂꯥꯡꯂꯦꯟ ꯌꯥꯔꯤꯕ ꯇꯣꯛꯑꯣꯍꯦ ꯅꯕꯥꯅꯤꯁꯤꯗꯤ ꯆꯥꯛ ꯆꯥꯔꯛꯄ ꯍꯦꯛ ꯈꯠꯅꯩ ꯑꯋꯣꯏꯕ ꯄꯨꯔꯅꯤꯃꯥꯅ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯕꯦ ꯑꯩꯗꯤ ꯁꯥꯎꯅꯤꯡꯗꯦꯅꯦ ꯂꯥꯡꯂꯦꯟ ꯌꯥꯔꯦ ꯑꯕꯦ ꯇꯣꯛꯑꯣ ꯆꯥꯛꯇꯣ ꯐꯖꯅ ꯑꯝꯇ ꯆꯥꯎ ꯃꯆꯦꯅ ꯍꯥꯏꯕꯗꯨꯗꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯈ꯭ꯔꯤ ꯁꯣꯝꯗ ꯄꯥꯔꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏꯁꯦ ꯅꯪꯇꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩ ꯇꯨꯝꯃꯦ ꯆꯥꯔꯦ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤꯀꯣ ꯑꯩꯒꯤ
ꯇꯟꯖꯥꯗꯨꯗ ꯊꯕꯥ ꯆꯪꯉꯛꯏ ꯄꯥꯔꯤꯗ ꯁꯣꯝꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯃꯥ ꯂꯥꯛꯄꯒꯗꯨ ꯑꯃꯠꯇ ꯎꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯊꯕꯥꯅ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯊꯕꯥꯅ ꯀꯩꯅꯣ ꯑꯗꯨ ꯊꯤꯅ ꯈꯪꯂꯤꯗꯨꯅ ꯄꯥꯔꯤ ꯈꯪꯕ ꯇꯥꯕ ꯏꯃꯥꯗꯤ ꯈꯪꯂꯧ ꯂꯧꯔꯛꯑꯒ ꯊꯕꯥ ꯏꯍꯦ ꯏꯃꯥꯕꯨ ꯂꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯄꯥꯔꯤ ꯇꯞꯅ ꯂꯥꯎꯔꯤꯗꯨꯕꯨ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯃꯩ ꯇꯧꯏꯗ ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩꯀꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯏꯁ ꯀꯩꯒꯤ ꯆꯤꯡꯅꯩꯕ ꯏꯃꯥꯗꯤ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯆꯥꯁꯦ ꯄꯥꯈꯪ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕꯅꯤꯗꯅ ꯄꯥꯔꯤ ꯆꯠꯊꯣꯗꯥꯗ ꯑꯩꯗꯤ ꯀꯨꯏꯔꯦ ꯄꯥꯈꯪ ꯐꯕ ꯊꯕꯥ ꯅꯣꯛꯇꯨꯅ ꯏꯍꯦ ꯅꯪꯅ ꯄꯥꯈꯪ ꯐꯥꯔꯕ ꯀꯨꯏꯔꯕꯁꯨꯅꯦ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯉꯔꯥꯡꯇꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯖꯥꯠꯅꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯑꯉꯥꯡꯅꯤ ꯈꯟꯕꯩꯅꯤꯗꯅ ꯊꯕꯥ ꯑꯗꯣ ꯅꯪꯕꯨ ꯀꯣꯂꯦꯖꯇꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯌꯥꯎꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯀꯣꯂꯦꯖ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯊꯕꯥ ꯉꯛꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯄꯥꯔꯤ ꯏꯀꯥꯏꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯊꯕꯥ ꯀꯅꯥꯅꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯁꯤꯅ ꯄꯥꯔꯤ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤꯁꯤꯗꯤ ꯊꯕꯥ ꯍꯥꯏꯔꯛꯎꯗ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ ꯏꯃꯥꯁꯦ ꯅꯪ ꯃꯔꯨꯞꯅꯤ ꯈꯜꯂꯣ ꯁꯤꯁꯦ ꯍꯥꯏꯔꯛꯑꯣꯕ ꯏꯃꯥꯗ ꯄꯥꯔꯤ ꯏꯀꯥꯏꯅ ꯏꯃꯥ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯊꯕꯥ ꯍꯩꯃꯥ ꯀꯅꯥꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯃꯤꯡꯅ ꯀꯩ ꯀꯧꯕ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥꯅ ꯈꯪꯕ ꯃꯤꯅꯦ ꯊꯕꯥ ꯉꯛꯅ ꯏꯃꯥꯅ ꯈꯪꯕ ꯃꯤꯅꯦ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯏꯀꯥꯏꯅ ꯂꯥꯡꯂꯦꯟꯅꯦ ꯏꯃꯥ ꯊꯕꯥ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯅꯦ ꯏꯆꯥꯅ ꯑꯩꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯃꯥꯅꯦ ꯏꯃꯥ ꯊꯕꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯗꯤꯅꯦ ꯂꯥꯡꯂꯦꯟꯁꯦ ꯀꯨꯏꯔꯕꯅꯤ ꯏꯃꯥ ꯑꯣꯏꯖꯕ ꯄꯥꯝꯃꯛꯏꯁꯦ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯄꯥꯔꯤ ꯍꯔꯥꯎꯖꯩ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯊꯕꯥ ꯍꯩꯈ꯭ꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯄꯨ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯕꯅꯤꯅꯦ ꯅꯪꯕꯣ ꯄꯥꯔꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯃꯥꯅ ꯌꯥꯔꯣꯏꯕ ꯊꯕꯥ ꯌꯥꯗꯕꯁꯨ ꯅꯝꯗꯅ ꯄꯨꯔꯛꯇꯣꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯁꯨ ꯕꯦꯔꯥꯅꯤꯍꯦ ꯇꯟꯖꯥꯗꯨꯗ ꯕꯤꯃꯣꯜꯅ ꯊꯕꯥꯕꯨ ꯀꯧꯔꯛꯏ ꯊꯕꯥ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯑꯩ ꯎꯗꯗꯤꯅꯦ ꯑꯩ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯁꯨ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯂꯥꯡꯂꯦꯟꯅ ꯍꯜꯂꯣ ꯗꯗꯥ ꯇꯥꯏꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯇꯨꯝꯂꯤꯌꯦ ꯗꯗꯥꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯌꯦ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯕ ꯄꯥꯔꯤ ꯑꯗꯨꯕ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯀꯥꯟꯗꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯅꯣꯅ ꯈꯜꯂꯤꯕ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯄꯥꯔꯤꯅ ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯗꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯟꯗꯦ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯗꯥꯝꯆꯥ ꯀꯧꯔꯒꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏ ꯗꯥꯝꯆꯥ ꯀꯧꯔꯣ ꯑꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩ ꯀꯧꯅꯤ ꯈꯪꯕ꯭ꯔꯥ ꯂꯥꯡꯂꯦꯟ ꯈꯪꯗꯤꯌꯦ ꯍꯥꯏꯔꯛꯑꯣ ꯗꯥꯝꯆꯥ ꯄꯥꯔꯤ ꯑꯕꯦꯝꯃ ꯀꯧꯗꯣꯏꯕ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯦꯡꯕꯔꯣ ꯗꯥꯝꯆꯥ ꯑꯁꯦꯡꯕꯅꯦ ꯑꯗꯣ ꯗꯥꯝꯆꯥ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯅꯤ ꯂꯥꯡꯂꯦꯟꯅ ꯑꯗꯣ ꯗꯥꯝꯆꯥ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯄꯥꯔꯤ ꯍꯥꯏꯌꯣ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯗꯥꯝꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯩꯁꯨ ꯑꯩꯒꯤ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥꯝꯆꯥ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯀꯣ
ꯅꯥꯀꯟꯗ ꯌꯥꯕꯦꯅ ꯑꯁ ꯇꯨꯝꯃꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯔꯣꯃꯥꯟꯁꯇꯣ ꯑꯍꯤꯡ ꯇꯧꯔꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯄꯥꯔꯤ ꯅꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯁꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯃꯤ ꯕꯦꯅ ꯑꯣ ꯗꯥꯝꯆꯥ ꯂꯥꯡꯂꯦꯟ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯑꯁ ꯑꯉꯥꯡ ꯅꯪ ꯁꯣꯏꯁꯤꯅꯤꯀꯣ ꯉꯁꯤ ꯑꯕꯦ ꯅꯣꯛꯇꯨꯅ ꯌꯥꯗꯦꯀꯣ ꯗꯥꯝꯆꯥ ꯀꯥꯏꯅ ꯀꯧꯏ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯅꯪ ꯇꯨꯝꯅꯤꯡꯉꯦꯗꯥꯏꯅꯦ ꯇꯨꯝꯃꯨꯆꯣ ꯑꯕꯦ ꯍꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤꯅꯦ ꯔꯣꯃꯥꯟꯁꯇ ꯃꯤꯠꯀ ꯂꯣꯏ ꯁꯤꯡꯂꯦ ꯂꯥꯡꯂꯦꯟ ꯏꯀꯥꯏꯔꯛꯏ ꯑꯕꯦ ꯌꯥꯔꯦ ꯇꯨꯝꯃꯨ ꯍꯥꯏꯕꯅꯤ ꯑꯕꯦ ꯅꯣꯛꯇꯨꯅ ꯗꯥꯝꯆꯥ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯀꯥꯏꯅ ꯊꯥꯗꯣꯛꯑꯣꯏ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦ ꯇꯧꯅ ꯍꯩꯔꯦꯅꯦ ꯃꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗꯤ ꯑꯕꯦꯅ ꯑꯍꯩꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ ꯅꯣꯡꯉꯥꯜꯂꯤ ꯁꯣꯝꯗ ꯕꯤꯃꯣꯜ ꯈꯕꯔ ꯄꯥꯗꯨꯅ ꯂꯩ ꯊꯕꯥ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯕꯥ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯆꯥꯗꯨ ꯄꯤ ꯕꯤꯃꯣꯜ ꯆꯥꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯁꯦ ꯊꯕꯥ ꯍꯔꯥꯎꯅ ꯍꯥꯎꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕꯨꯗꯤ ꯕꯤꯃꯣꯜ ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯆꯥ ꯍꯥꯎꯋꯦ ꯍꯥꯏꯁꯤꯗꯤ ꯊꯕꯥ ꯑꯗꯨ ꯉꯥꯏꯈꯣ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯝꯇ ꯇꯝꯕꯤꯌꯨꯔꯥ ꯕꯤꯃꯣꯜꯅ ꯇꯝꯃꯣ ꯀꯩ ꯋꯥꯅꯣ ꯊꯕꯥ ꯍꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯋꯥꯅꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯣ ꯕꯤꯃꯣꯜ ꯉꯛꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯨ ꯃꯃꯥ ꯊꯕꯥ ꯍꯔꯥꯎꯅ ꯍꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯂꯥꯡꯂꯦꯟꯒꯅꯦ ꯃꯔꯤ ꯂꯩꯅꯩꯌꯦ ꯕꯤꯃꯣꯜ ꯍꯔꯥꯎꯅ ꯍꯥ ꯑꯁꯦꯡꯕꯔꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯊꯕꯥ ꯍꯣ ꯑꯁꯦꯡꯕꯅꯦ ꯅꯆꯥꯅꯨꯄꯥꯅꯅꯦ ꯉꯔꯥꯡ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ ꯕꯤꯃꯣꯜ ꯅꯣꯛꯇꯨꯅ ꯑꯍꯥ ꯃꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯉꯥ ꯆꯥꯁꯤ ꯋꯥꯎ ꯅꯨꯡꯉꯥꯏꯕꯩ ꯊꯕꯥ ꯌꯥꯏꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥ ꯆꯥꯁꯤ ꯀꯥꯟꯗꯦ ꯕꯤꯃꯣꯜ ꯅꯣꯛꯇꯨꯅ ꯍꯩ ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯉꯥ ꯂꯩꯅꯕ ꯊꯕꯥ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯡꯗꯣꯛꯄꯤꯔꯨꯔꯣ ꯁꯣꯝꯗ ꯂꯦꯝꯕ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯦꯝꯆꯥ ꯁꯥꯎꯅ ꯍꯧꯗꯣꯛꯂꯤ ꯃꯦꯝꯆꯥ ꯁꯥꯎꯅ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯍꯧꯒꯠꯇꯦꯃꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ ꯂꯦꯝꯕ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯨꯡ ꯐꯥꯎꯕ ꯉꯜꯂꯝꯈꯤꯔꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯄꯪꯍꯧꯗ ꯍꯧꯗꯣꯛꯏ ꯃꯦꯝꯆꯥ ꯁꯥꯎꯅ ꯍꯥꯏ ꯄꯨꯡ 9 ꯇꯥꯔꯁꯤ ꯐꯥꯎꯕ ꯅꯪ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯂꯦꯝꯕ ꯌꯥꯝ ꯉꯜꯂꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯌꯦꯜꯂꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯂꯤ ꯃꯦꯝꯆꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯌꯥꯅꯃꯨꯛꯇꯗꯤ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯏꯃꯥꯈꯣꯏꯒꯤ ꯏꯆꯥ 2 ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯦꯝꯕ ꯏꯃꯥ ꯑꯩ ꯉꯥꯎꯁꯤꯟꯅꯗꯦꯀꯣ ꯏꯃꯥ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯃꯦꯝꯆꯥ ꯇꯥꯔꯦ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯅꯃꯥꯟꯅꯕꯅꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯉꯥꯛꯇ ꯇꯤꯟꯅꯁꯜꯂꯗꯅ ꯂꯦꯝꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗꯦ ꯏꯃꯥ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯒꯤ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯆꯪꯉꯛꯏ ꯇꯣꯃꯥꯜ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯗꯅ ꯅꯪꯕꯨ ꯊꯦꯡꯉꯦꯅꯦ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯂꯦꯝꯕ ꯍꯣꯏ ꯕꯕꯥ ꯍꯧꯒꯠꯂꯒꯦ ꯑꯗꯣ ꯕꯕꯥ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯅꯣ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯔꯦꯟꯅꯦ ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯂꯩꯔꯨꯔꯁꯤ ꯂꯦꯝꯕ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯣ ꯄꯥꯕꯨꯡ ꯇꯣꯃꯥꯜ ꯑꯁꯦꯡꯕꯅꯦ ꯃꯦꯝꯆꯥ ꯀꯩꯅꯣ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯀꯩꯗꯧꯅ ꯑꯃꯨꯛ ꯂꯩꯔꯨꯗꯣꯏꯅꯣ ꯑꯔꯦꯝꯕꯗ ꯁꯦꯝ ꯃꯥꯡꯍꯟꯗꯣꯏꯅꯤꯅꯦ ꯇꯣꯃꯥꯜꯅ ꯀꯩꯅꯣ ꯃꯃꯥ ꯏꯆꯥꯁꯦ ꯃꯊꯟꯗꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯄꯥ ꯑꯣꯏꯅ ꯇꯨꯡꯍꯟꯒꯅꯤ ꯃꯦꯝꯆꯥ ꯍꯣ ꯑꯗꯨꯗꯅꯦ ꯏꯆꯥꯁꯤꯅ ꯃꯥꯡꯂꯤꯕꯁꯦ ꯃꯥꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯁꯨ ꯃꯥꯒꯤꯅꯤ ꯅꯣꯡꯃꯇꯁꯨ ꯂꯥꯏꯔꯤꯛ パꯗꯅꯅꯦ ꯈꯣꯠꯇꯅ ꯇꯧꯕ ꯎꯗꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯇꯣꯃꯥꯜ ꯂꯥꯏꯔꯤꯛꯄꯨ ꯈꯔ ꯇꯝꯂꯗꯤ ꯌꯥꯔꯦꯗ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯏꯆꯥꯒꯤꯗꯃꯛ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯅꯤꯅꯦ ꯏꯆꯥꯒꯤ ꯃꯦꯝꯆꯥꯅ ꯐꯅ ꯐꯔꯝꯕ ꯏꯆꯥꯅꯤ ꯃꯣꯏ ꯄꯥꯕꯨꯡꯁꯤꯅꯅꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯦ ꯑꯉꯥꯡꯁꯦ ꯇꯣꯃꯥꯜ ꯌꯥꯔꯦ ꯃꯃꯥ
ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯎꯔꯣ ꯑꯣꯐꯤꯁ ꯆꯠꯄ ꯊꯦꯡꯂꯅꯤ ꯁꯦꯝꯒꯅꯦ ꯃꯤꯇꯤꯡ ꯂꯩ ꯃꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯁꯣꯝꯗ ꯄꯥꯔꯤꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ ꯄꯥꯔꯤꯅ ꯀꯩ ꯂꯩꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯉꯥꯒ ꯊꯣꯡꯕꯁꯤꯕꯣ ꯊꯕꯥ ꯅꯣꯛꯇꯨꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯃꯧ ꯑꯐꯕ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏꯅꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤ ꯑꯗꯨ ꯆꯥꯛꯇꯣ ꯈꯪꯉ ꯍꯥꯏ ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯈꯨꯅꯤꯡꯅ ꯍꯠꯂꯤ ꯊꯕꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯩꯃ ꯐꯖꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯆꯥꯎꯋꯦ ꯀꯣꯂꯦꯖ ꯊꯦꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯕꯤꯃꯣꯜ ꯃꯃꯥ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯅꯆꯥꯁꯦ ꯏꯀꯥꯏꯔꯝꯃꯅꯤꯅꯦ ꯊꯕꯥ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯕꯤꯃꯣꯜ ꯇꯧꯅꯔꯁꯨꯅꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯨꯗ ꯏꯀꯥꯏꯔꯝꯃꯅꯤꯅꯦ ꯅꯆꯥꯁꯦ ꯑꯁꯨꯝꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯒ ꯄꯥꯔꯤꯒ ꯎꯈꯣꯡ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ ꯄꯥꯔꯤꯅ ꯑꯗꯨꯕꯨꯔꯣ ꯏꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯀꯩꯒꯤ ꯍꯥꯏꯗꯣꯏꯅꯣ ꯗꯥꯝꯆꯥ ꯅꯪꯗꯤ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯃꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯦ ꯇꯥꯛꯂꯤꯅꯤ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯊꯤꯕꯁꯦ ꯑꯗꯣ ꯏꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯩꯔꯝꯃꯤ ꯍꯔꯥꯎꯈꯤꯕꯁꯤꯅ ꯂꯥꯡꯂꯦꯟ ꯑꯁ ꯌꯥꯝꯅ ꯏꯀꯥꯏ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯄꯥꯔꯤ ꯏꯁ ꯏꯀꯥꯏꯔꯨꯅꯨꯍꯦ ꯄꯥꯕꯨꯡꯕꯨ ꯍꯦꯛ ꯈꯪꯉꯕꯅꯤ ꯂꯥꯡꯂꯦꯟ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯄꯥꯕꯨꯡꯅ ꯄꯥꯔꯤꯅ ꯉꯁꯥꯏ ꯏꯃꯥꯅ ꯂꯣꯏꯅ ꯇꯝꯃꯝꯃꯦꯗꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄꯒꯤ ꯉꯥꯒ ꯊꯣꯡ ꯂꯩꯔꯝꯃꯤꯗ ꯂꯥꯡꯂꯦꯟ ꯑꯁ ꯗꯥꯝꯆꯥ ꯅꯪ ꯁꯤꯗꯤꯀꯣ ꯄꯥꯔꯤꯅ ꯍꯌꯦꯡꯋꯥꯏ ꯅꯅꯦꯝ ꯅꯀꯨꯅꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯔꯤꯖꯥꯠꯅꯤ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯈꯣꯏ ꯄꯥꯔꯇꯤꯗꯣ ꯂꯥꯛꯏ ꯂꯦꯝꯕ ꯀꯔꯦꯝꯅꯗꯨꯅ ꯈꯔꯁꯨ ꯊꯥꯅꯧ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁ ꯈꯤꯇꯁꯨ ꯄꯤꯌꯨ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯄꯥꯔꯤ ꯁꯥꯎꯅ ꯑꯣꯏ ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯍꯥꯏꯗꯣ ꯂꯥꯡꯂꯦꯟꯅ ꯈꯠꯅꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯔꯤꯕꯨ ꯆꯤꯡꯊꯣꯛꯏ ꯂꯦꯝꯕ ꯁꯥꯎꯕꯤꯒ ꯇꯧꯔꯤ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯔ ꯅꯩꯁꯤꯜꯂꯒ ꯂꯩꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯄꯥꯔꯤ ꯁꯣꯝꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯑꯁ ꯂꯥꯎ ꯗꯥꯝꯆꯥ ꯆꯠꯂꯁꯦ ꯂꯦꯝꯕ ꯀꯔꯦꯝꯅꯗꯨꯅ ꯑꯩ ꯅꯨꯄꯤ ꯅꯪꯗꯤ ꯅꯥꯞꯄꯤꯍꯦ ꯉꯥꯎꯒꯦ ꯇꯧꯏꯀꯣ ꯂꯥꯡꯂꯦꯟ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯉꯥꯡꯅꯁꯦ ꯃꯐꯝꯁꯦ ꯀꯣꯂꯦꯖꯅꯤ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯀꯣꯂꯦꯖꯅꯤ ꯈꯪꯕꯩꯅꯤ ꯍꯥꯏꯔꯤꯁꯦ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯁꯥꯎꯔꯤ ꯃꯥꯜꯂꯤ ꯄꯛꯆꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯈꯖꯥꯏꯗꯣ ꯁꯤꯛꯀꯦ ꯇꯧꯏ ꯄꯥꯔꯤ ꯁꯥꯎꯅ ꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯂꯦꯝꯕ ꯃꯈꯖꯥꯏꯗꯣ ꯄꯥꯏꯗꯨꯅ ꯑꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯪ ꯈꯪꯅꯤꯗꯅ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯄꯥꯔꯤ ꯁꯥꯎꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯂꯥꯡꯂꯦꯟ ꯄꯥꯔꯤꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯜꯂꯤ ꯗꯥꯝꯆꯥ ꯌꯥꯔꯦ ꯑꯉꯧꯕꯁꯤꯡꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯂꯥꯎ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯃꯝꯕ ꯃꯦꯝꯆꯥꯒ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯈꯠꯅ ꯇꯣꯃꯥꯜ ꯄꯥꯈꯠꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯔꯒꯦ ꯁꯦ ꯏꯄꯥꯗ ꯍꯥꯏꯌꯨ ꯂꯦꯝꯕ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯁꯥꯎꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯉꯁꯤ ꯐꯥꯎ ꯅꯣꯡꯃꯇ ꯅꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯥꯎꯅ ꯀꯅꯥꯅ ꯏꯆꯥꯒꯤ ꯃꯥꯏꯗ ꯀꯩꯗꯧꯔꯛꯏ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯤꯅꯤ ꯃꯦꯝꯆꯥ ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯔꯤ ꯐꯥꯎꯕ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯀꯤ ꯀꯥꯏꯅ ꯍꯥꯏꯖꯔ ꯁꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕ ꯁꯥꯎꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯆꯠꯆꯥ ꯑꯁꯨꯛ ꯂꯥꯛꯆꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ
ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯦꯝꯆꯥ, ꯃꯣꯏ ꯄꯥꯕꯨꯡ ꯉꯥꯎꯔꯕ꯭ꯔꯣ? ꯂꯥꯜꯂꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯅꯤ꯫ ꯈꯨꯠꯇ ꯂꯣ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨꯅꯦ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯑꯣꯜꯍꯟꯕꯤꯒꯅꯨ꯫ ꯂꯦꯝꯕ ꯁꯥꯎꯅ, ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯑꯩꯕꯨ ꯑꯌꯣꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯞꯂꯤꯁꯤꯕꯨ ꯅꯆꯥ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯃꯦꯝꯆꯥ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯨꯝꯂꯕꯗꯤ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤꯅꯦ꯫ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯧꯔꯤꯒꯦ? ꯂꯦꯝꯕ ꯁꯥꯎꯅ, ꯑꯣ, ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯁꯤꯅꯤꯅꯦ꯫ ꯃꯦꯝꯆꯥ, ꯏꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯇꯣꯃꯥ, ꯌꯥꯔꯦ ꯃꯃꯥ, ꯅꯪ ꯆꯪꯉꯨ, ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯃꯦꯝꯆꯥ, ꯍꯥꯏꯕꯗꯤ ꯍꯥꯏꯁꯤꯅ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯃꯥꯡꯅꯕꯅꯦ ꯇꯧꯕꯤꯒꯅꯨ꯫ ꯅꯆꯥꯁꯤꯗꯅꯦ ꯐꯠꯇꯕ ꯉꯥꯛꯇ ꯇꯝꯕꯤꯔꯕꯅꯤꯅ ꯅꯆꯥꯁꯤꯁꯨꯅꯦ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯇꯣꯃꯥ, ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯆꯥꯏꯔꯅꯤ, ꯆꯠꯂꯣꯗꯤ ꯆꯠꯂꯣ꯫ ꯃꯦꯝꯆꯥ, ꯈꯪꯗꯦ, ꯍꯌꯦꯡ ꯁꯣꯏꯔꯀꯥꯟꯗꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯃꯥ, ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦ, ꯃꯃꯤꯡ ꯃꯊꯥꯗꯣ ꯍꯥꯏꯔꯛꯎ ꯅꯨꯄꯥꯗꯨꯒꯤ꯫ ꯂꯦꯝꯕꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯥ, ꯑꯗꯨꯕꯨ ꯈꯪꯂꯗꯤ ꯌꯥꯔꯦꯗ, ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯏꯆꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦ, ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯠ ꯂꯥꯎꯕ ꯃꯥꯒꯤꯕꯨ꯫ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯣꯝꯗ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯜꯂꯣ ꯗꯥꯝꯆꯥ, ꯄꯥꯔꯤꯅ꯫ ꯑꯕꯦꯝꯃ, ꯑꯩ ꯀꯣꯂꯦꯖ ꯀꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ, ꯀꯩꯗꯧꯔꯒꯦ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯗ ꯉꯥꯎꯅꯕ ꯃꯌꯥꯝꯁꯤꯅꯅꯦ ꯂꯣꯏꯅ ꯑꯃꯨꯛꯇꯣꯏꯕ, ꯑꯗꯨꯅ ꯅꯪꯁꯦ ꯀꯅꯥꯝꯇꯒ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯇꯣꯛꯑꯒꯦ ꯗꯥꯝꯆꯥ꯫ ꯄꯥꯔꯤꯅ, ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯕꯦꯝꯃ꯫ ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ? ꯄꯥꯔꯤ, ꯑꯩꯒꯤ ꯑꯕꯦꯝꯃꯗꯤꯅꯦ ꯃꯇꯤꯛ ꯆꯥꯕꯤ, ꯃꯌꯥꯝꯅꯅꯦ ꯁꯛꯅ ꯁꯣꯟꯅꯕꯤ ꯑꯣꯏꯗꯣꯏꯅꯤ, ꯐꯠꯇꯕꯕꯨ ꯆꯨꯝꯊꯣꯛꯅꯕ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯑꯩꯗꯤ ꯗꯥꯝꯆꯥꯅ ꯍꯥꯏꯕꯗꯣ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯕꯦ ꯅꯥꯀꯟꯗꯒꯤ, ꯀꯔꯤꯅꯣ ꯅꯕꯥꯅꯤꯕꯨ 24 hour ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯕꯁꯤꯕꯣ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯨꯡꯁꯤꯕꯩꯅꯦ ꯍꯥꯏꯌꯨ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ, ꯅꯕꯥꯅꯤ ꯉꯥꯡꯅꯖꯔꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯕꯦꯗ ꯄꯤ꯫ ꯑꯕꯦꯅ, ꯍꯣꯏ ꯏꯇꯩ ꯐꯖꯕꯧ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯍꯥꯎꯅꯦ꯫ ꯑꯕꯦꯅ, ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯔꯦ, ꯀꯣꯂꯦꯖꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯕ, ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯂꯩꯅ ꯌꯥꯝ ꯂꯩ, ꯅꯪꯗꯤ ꯈꯪꯈꯤꯔꯣꯏ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ꯫ ꯑꯕꯦꯅ, ꯏꯁ, ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀꯥꯏꯅ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯪꯉꯕ꯫ ꯄꯥꯔꯤ, ꯐꯥꯗ꯭ꯔꯤꯀꯣ, ꯌꯥꯝ ꯋꯥꯠꯂꯤꯅ꯫ ꯑꯕꯦꯅ, ꯏꯁ, ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ ꯈꯪꯉꯕ, ꯁ꯭ꯀꯨꯜꯗꯗꯤ ꯑꯩ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯈꯩꯁꯦ ꯈꯨꯗꯤ ꯊꯤꯔꯤꯅꯤ ꯈꯪꯉꯕ꯫ ꯄꯥꯔꯤ, ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ, ꯑꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯕꯦ, ꯁꯤꯕꯨ ꯑꯩꯅ ꯇꯥꯟꯅꯕꯤꯔꯛꯑꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯑꯣꯅ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ꯭ꯔꯣ? ꯑꯣꯏꯅ ꯇꯥꯟꯅꯖꯔꯛꯄꯅꯤ꯫ ꯑꯣ, ꯈꯪꯉꯤꯗꯅ, ꯅꯣꯏ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒꯅꯦ ꯅꯪꯉꯣꯟꯗ ꯌꯦꯡꯅꯤꯡꯕ ꯃꯤꯈꯩꯗꯣ ꯐꯨꯊꯒꯦ ꯑꯃꯨꯛ, ꯃꯇꯩ ꯑꯃ ꯏꯆꯧ ꯆꯧꯅ ꯂꯩꯔꯤ ꯀꯥꯏꯅ ꯃꯣꯏꯅ ꯏꯅꯥꯎꯄꯤꯗ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ? ꯑꯕꯦ ꯅꯣꯛꯇꯨꯅ, ꯍꯣꯏ ꯏꯇꯩ ꯏꯕꯨꯡꯉꯣ, ꯑꯩ ꯁꯦꯟꯅꯗꯣꯏ ꯁꯔꯨꯛ ꯅꯣꯏ ꯑꯕꯦꯝꯃꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯟꯅꯖꯧ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯤꯗ, ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ꯫ ꯑꯕꯦ, ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯑꯋꯣꯏꯕ꯫ ꯂꯥꯡꯂꯦꯟ ꯑꯕꯦꯗꯩ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ, ꯌꯥꯗꯦꯀꯣ, ꯃꯤ ꯃꯆꯥꯗꯤ ꯐꯣꯟꯒ ꯃꯨꯜꯂꯦ ꯍꯥꯏꯕ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯔꯦ, ꯆꯠꯂꯣ, ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯨꯆꯣ꯫ ꯑꯕꯦꯅ, ꯍꯣꯏ, ꯅꯇꯩ ꯅꯅꯥꯎꯗꯣ ꯔꯣꯃꯥꯟꯁ ꯇꯧꯖꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯇꯥꯕ꯭ꯔꯣ? ꯄꯥꯔꯤ, ꯇꯥꯏꯌꯦ ꯅꯨꯡꯁꯤꯕꯤ꯫ ꯀꯩꯗꯧꯔꯤꯒꯦ ꯗꯥꯝꯆꯥꯗꯤ? ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯗꯣ ꯑꯕꯦꯝꯃ, ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏ, ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗ꯭ꯔꯦ, ꯅꯪꯁꯨ ꯆꯠꯂꯨꯔꯅꯨ꯫ ꯂꯥꯡꯂꯦꯟ,
ꯅꯥꯝꯆꯥ ꯑꯩꯗꯤ ꯅꯣꯠꯁꯤꯟꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯗꯤ ꯊꯥꯗꯣꯏꯒ ꯆꯠꯂꯨꯔꯒꯦ ꯑꯕꯦꯕ ꯅꯊꯟꯗ ꯊꯥꯗꯣꯛꯄꯗꯣ ꯅꯥꯝꯆꯥ ꯄꯥꯈꯠꯂꯤ ꯑꯗꯨꯒꯤꯅꯤ ꯂꯥꯡꯂꯦꯟ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ ꯄꯥꯔꯤ ꯃꯥꯒꯤ ꯂꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯅꯉꯣꯟꯗ ꯄꯤꯌꯦꯅ ꯃꯥ ꯏꯆꯨꯝ ꯆꯨꯝꯗꯦ ꯂꯥꯡꯂꯦꯟ ꯃꯥꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯂꯩ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯑꯗꯨꯒꯤꯕꯨ ꯅꯥꯝꯆꯥ ꯀꯩꯝ ꯄꯥꯈꯠꯀꯅꯨꯀꯣ ꯄꯥꯔꯤꯅ ꯑꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯅꯪꯃꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒ ꯌꯥꯔꯣꯏꯀꯣ ꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦ ꯇꯧꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯂꯩꯀꯥꯏ ꯀꯣꯏꯐꯝꯗꯤ ꯅꯥꯝꯆꯥꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯈꯤ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯕꯨ ꯀꯣꯂꯦꯖ ꯍꯧꯕ ꯂꯥꯛꯑꯝꯃꯤ ꯄꯨꯔꯅꯤꯃꯥ ꯑꯩꯃ ꯊꯥꯗꯣꯏ ꯅꯪꯁꯨ ꯂꯥꯛꯏꯗꯅ ꯊꯥꯗꯣꯏꯅ ꯑꯍꯣꯏ ꯃꯥꯕꯣ ꯂꯥꯡꯂꯦꯟꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯄꯨꯔꯅꯤꯃꯥ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯆꯪꯉꯣ ꯃꯅꯨꯡꯗ ꯊꯥꯗꯣꯏꯅ ꯑꯍꯣꯏ ꯃꯥꯕꯣ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯥꯗꯣꯏꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯦ ꯉꯥꯏꯀꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯕꯤꯠ ꯌꯥꯎꯔꯝꯃꯔꯣꯏꯅꯦ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯄꯥꯔꯠꯅꯔ ꯑꯃ ꯋꯥꯠꯄꯩꯅꯤꯗꯅ ꯏꯁ ꯑꯗꯨꯏ ꯑꯣꯏꯔꯦ ꯑꯥꯎ ꯃꯥꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯂꯦꯖꯇ ꯂꯥꯛꯏ ꯃꯃꯥꯟꯅꯕꯤꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯟꯈꯤꯕꯗ ꯂꯦꯝꯕꯒ ꯖꯛꯀꯨꯒ ꯌꯦꯡꯅꯗꯨꯅ ꯆꯪꯉꯛꯏ ꯂꯦꯝꯕ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯍꯩꯅꯗꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯂꯦꯝꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯂꯦꯝꯕ ꯀꯔꯦꯝꯅꯅ ꯅꯣꯛꯏ ꯀꯥꯎꯏꯅꯦ ꯅꯪꯒꯤꯗꯤ ꯕꯣꯗꯤꯒꯥꯔꯗ ꯄꯥꯔꯤ ꯂꯩꯀꯣ ꯑꯁꯤ ꯍꯥꯏꯗꯅ ꯖꯛꯀꯨ ꯃꯣꯏ ꯑꯅꯤ ꯅꯣꯛꯂꯤ ꯊꯥꯗꯣꯏ ꯎꯁꯤꯠꯇꯅ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯈꯔꯁꯨ ꯂꯦꯝꯅꯕꯗꯤ ꯐꯔꯕꯅꯤ ꯂꯦꯝꯕ ꯁꯥꯎꯔꯛ ꯀꯅꯥꯗꯣꯅ ꯅꯪꯅ ꯍꯥꯏꯗꯣ ꯊꯥꯗꯣꯏ ꯑꯩꯃ ꯁꯣꯝꯁꯤꯅꯁꯨ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ ꯖꯛꯀꯨꯅ ꯑꯣꯏ ꯀꯅꯥꯗꯣꯅ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯕꯨꯡꯉꯣꯁꯦ SP ꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯪꯂꯕ꯭ꯔꯥ ꯊꯥꯗꯣꯏ ꯀꯔꯦꯝꯅꯅ ꯑꯩꯃ SP ꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯑꯩꯃ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒ ꯅꯣꯛꯂꯤ ꯂꯦꯝꯕ ꯅꯣꯏꯁꯦ ꯑꯩ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯤ ꯁꯥꯎꯔꯨꯅꯨ ꯂꯦꯝꯕ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯇꯤ ꯏꯈꯨꯟꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯂꯦꯝꯕꯒꯤ ꯃꯈꯥꯁꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯅꯦꯅ ꯅꯪꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯂꯦꯝꯕ ꯁꯥꯎꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯂꯥꯡꯂꯦꯟ ꯑꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯊꯥꯗꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯕ ꯁꯤꯡꯁꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯔꯒ ꯀꯩ ꯀꯥꯟꯅꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯆꯠꯂꯒꯦꯅꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯂꯦꯝꯗꯤ ꯂꯦꯝꯗꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯂꯦꯝꯕ ꯁꯥꯎꯅ ꯅꯨꯄꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯔꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯤ ꯖꯛꯀꯨꯅ ꯚꯥꯏ ꯑꯅꯤꯁꯦ ꯂꯦꯝꯅ ꯊꯛꯄ ꯌꯥꯗꯦ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯚꯥꯏ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯕꯗ ꯂꯥꯡꯂꯦꯟꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯄꯥꯔꯤ ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯏ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ ꯄꯥꯔꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇ꯭ꯔꯛ ꯑꯃꯅ ꯄꯥꯔꯤ ꯑꯗꯨ ꯊꯣꯝꯂꯝꯃꯤ ꯄꯥꯔꯤ ꯑꯗꯨ ꯎꯞꯇꯨꯅ ꯇꯥꯏ ꯏꯈꯦꯡꯂꯛꯇ ꯄꯥꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯣꯔ ꯍꯣꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤ ꯁꯣꯝꯗ ꯕꯤꯃꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯕꯤꯃꯣꯜ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯕꯤꯃꯣꯜ ꯍꯜꯂꯣ ꯀꯅꯥ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯁꯤ ꯄꯥꯔꯤꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯄꯥꯔꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯇ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯂꯛꯏ ꯕꯤꯃꯣꯜꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯊꯕꯛꯁꯨ ꯊꯣꯛꯂꯛꯑꯝꯃꯤ
ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯁꯦ? ꯕꯤꯃꯣꯜ ꯀꯞꯇꯨꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯃꯣꯏꯕꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯣ ꯁꯤ ꯍꯥꯏꯌꯣꯕ꯫ ꯕꯤꯃꯣꯜ ꯀꯞꯂꯗꯨꯅ ꯏꯕꯨꯡꯉꯣꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯕꯔꯖ 1,000 ꯇꯥꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯍꯥ? ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯈꯤ꯫ ꯕꯤꯃꯣꯜ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯡꯈꯠꯂꯤ꯫ ꯃꯃꯥ ꯁꯤ ꯍꯧꯒꯠꯂꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯕꯤꯃꯣꯜ ꯊꯕꯥꯕꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯊꯕꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯁꯤꯡ ꯑꯗꯨ ꯊꯣꯝꯂꯤ꯫ ꯊꯕꯥ ꯌꯥꯜ ꯈꯔ ꯂꯥꯛꯏ꯫ ꯊꯕꯥ ꯃꯃꯤꯠꯇꯨ ꯄꯥꯡꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ! ꯕꯤꯃꯣꯜ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯂꯛꯏ꯫ ꯃꯃꯥ, ꯃꯤꯠꯇ ꯄꯥꯡꯉꯣ! ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕ ꯏꯕꯨꯡ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕꯅꯣ? ꯊꯕꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯣꯏꯕꯥ, ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯕꯤꯃꯣꯜ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯇꯣꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯅꯤ, ꯇꯣꯛꯂꯁꯤ꯫ ꯊꯕꯥ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ꯫ ꯃꯣꯏꯕꯥ, ꯏꯆꯥ ꯀꯥꯏꯅꯣ, ꯑꯩ ꯏꯆꯥ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯕꯤꯃꯣꯜ, ꯃꯃꯥ, ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅꯩ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯏꯕꯨꯡꯉꯣꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯍꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯞꯂꯗꯨꯅ ꯂꯥꯡꯂꯦꯟ ꯑꯁꯤ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ? ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯗꯥ ꯄꯥꯔꯤꯗꯣ! ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯗꯥ ꯄꯥꯔꯤ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯥ ꯄꯥꯔꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯌꯦ꯫ ꯂꯥꯡꯂꯦꯟ, ꯍꯥ? ꯗꯥ ꯄꯥꯔꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯈꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯋꯥꯅ ꯀꯞꯇꯨꯅ ꯀꯧꯖꯔꯛꯏ꯫ ꯗꯥꯝꯆꯥ! ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯊꯥꯗꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯏ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯣ, ꯀꯩꯗꯧꯕꯒꯦ? ꯗꯥ ꯄꯥꯔꯤꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯂꯥꯡꯂꯦꯟ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯌꯥꯔꯣꯏ, ꯑꯩꯒꯤ ꯗꯥꯝꯆꯥ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯅ ꯀꯨꯟꯕꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯔꯝꯅ ꯗꯥ ꯄꯥꯔꯤꯒꯤ ꯊꯋꯥꯏꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ? ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ, ꯑꯩ ꯗꯥꯝꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯗꯥꯝꯆꯥ, ꯅꯪꯒꯤ ꯑꯕꯦꯝꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯊꯥꯗꯣꯏꯅ ꯂꯥꯡꯂꯦꯟ, ꯑꯩꯕꯨ ꯅꯪꯒꯤ ꯅꯇꯧꯁꯤꯕꯨ ꯀꯔꯝꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ? ꯗꯥ ꯄꯥꯔꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯥ ꯂꯥꯡꯂꯦꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯨ ꯀꯞꯂꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ꯫ ꯕꯤꯃꯣꯜꯒ ꯊꯕꯥꯒꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯕꯤꯃꯣꯜꯒ ꯊꯕꯥꯒꯤꯒ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨꯁꯨ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯊꯕꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯤ꯫
ꯑꯗꯨꯒ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯏꯃꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ? ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ ꯏꯃꯥꯁꯨ ꯅꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯏꯆꯥ ꯌꯥꯎꯗꯅꯅꯦ ꯏꯃꯥ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯊꯈꯤ꯫ ꯇꯤꯜꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯀꯠꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯒꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯂꯥꯡꯂꯦꯟ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯨꯅ "ꯗꯥꯝꯆꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯁꯦ? ꯁꯦ, ꯍꯧꯒꯠꯂꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯥꯡꯂꯦꯟ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯗꯥꯝꯆꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯗꯥꯝꯆꯥ, ꯅꯪ ꯀꯥꯎꯔꯕꯣ? ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯑꯕꯦꯝꯃ ꯂꯩꯕꯩ ꯗꯥꯝꯆꯥ ꯂꯩꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ?" ꯇꯟꯖꯥꯗꯨꯗ ꯕꯤꯃꯣꯜ ꯆꯪꯉꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯤꯃꯣꯜ ꯀꯞꯂꯒ, "ꯏꯕꯦꯝꯃ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯗꯝꯕꯩ ꯅꯣꯡꯗꯝꯈꯣꯟꯅꯤ ꯈꯜꯂꯁꯤ ꯏꯕꯦꯝꯃ." ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯕꯕꯥ, ꯗꯥꯝꯆꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ, ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ꯫ ꯗꯥꯝꯆꯥꯅ ꯑꯩꯕꯨ ꯁꯥꯎꯈ꯭ꯔꯦ ꯕꯕꯥ, ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ." ꯕꯤꯃꯣꯜ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯊꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯄꯥ 4 ꯆꯪꯂꯛꯇꯨꯅ ꯑꯁꯤꯕ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯗꯥꯝꯆꯥ ꯄꯨꯒꯦ ꯇꯧꯔꯤꯕꯗꯤ? ꯌꯥꯔꯣꯏꯌꯦ, ꯑꯩꯒꯤ ꯗꯥꯝꯆꯥ ꯄꯨꯕ ꯌꯥꯔꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯂꯤ꯫ ꯄꯥꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ꯫ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯗꯥꯝꯆꯥ!" ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯗꯥꯝꯆꯥ ꯄꯨꯈ꯭ꯔꯦ, ꯊꯥꯗꯣꯏ, ꯑꯩꯒꯤ ꯗꯥꯝꯆꯥ ꯄꯨꯈ꯭ꯔꯦ, ꯑꯩꯒꯤ ꯗꯥꯝꯆꯥ ꯄꯨꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯥꯎꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯁꯦ, ꯇꯣꯛꯑꯣꯕ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯇꯥ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯁꯦ, ꯀꯞꯄꯅꯣꯕ." ꯂꯥꯡꯂꯦꯟ ꯁꯥꯎꯅ, "ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯑꯩꯒꯤ ꯗꯥꯝꯆꯥꯅ ꯃꯥꯒꯤ ꯑꯕꯦꯝꯃꯕꯨ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯡꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯄꯥꯔꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." ꯂꯥꯡꯂꯦꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, "ꯑꯩꯕꯨ ꯐꯥꯒꯅꯣ! ꯑꯩ ꯗꯥꯝꯆꯥꯅ ꯀꯧꯔꯤ! ꯑꯩ ꯗꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ! ꯑꯩ ꯗꯥꯝꯆꯥꯅ ꯉꯥꯏꯔꯤ!" ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯔꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ, "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯐꯥꯔꯤꯁꯦ? ꯁꯦ, ꯊꯥꯗꯣꯛꯑꯣ! ꯅꯈꯣꯏꯅ ꯑꯩꯒꯤ ꯗꯥꯝꯆꯥꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯊꯥꯗꯣꯛꯑꯣꯁꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯏ꯫ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ, "ꯂꯥꯡꯂꯦꯟ, ꯗꯥ ꯄꯥꯔꯤꯁꯦ ꯁꯤꯈ꯭ꯔꯕ!" ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯈꯠꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯗꯥꯝꯆꯥꯕꯨ ꯁꯤꯍꯟꯅꯤꯡꯂꯤꯕꯁꯦ? ꯅꯈꯣꯏ ꯑꯩꯒꯤ ꯌꯦꯛꯅꯕ ꯇꯨ, ꯎꯕ꯭ꯔꯥ? ꯑꯥꯗ ꯗꯥꯝꯆꯥꯅ ꯑꯩꯕꯨ ꯀꯧꯔꯦ, ꯌꯦꯡꯉꯨ ꯇꯨ, ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯣꯏꯅꯦ, ꯇꯨ, ꯑꯥꯗ ꯂꯥꯛꯑꯦ ꯇꯨ ꯗꯥꯝꯆꯥꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯀꯟꯅ ꯗꯥꯝꯆꯥ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯀꯧꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯗꯨꯕꯣ? ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯗꯥꯝꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦ ꯆꯪꯉꯛꯏ꯫
ꯆꯦ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯕꯦ ꯑꯕꯦꯁꯤꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯆꯦ ꯂꯥꯡꯂꯦꯟ ꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯃꯤꯇꯩ ꯄꯤꯁꯨ ꯇꯥꯔꯛꯏ ꯑꯕꯦ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯆꯦ ꯁꯦ ꯃꯀꯨꯃꯪꯅꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯕꯦ ꯊꯧꯗꯣꯛꯁꯦ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯣꯛꯂꯗꯤ ꯆꯦꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯑꯕꯦꯅ ꯆꯦ ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯋꯥꯔꯤ ꯀꯩꯒꯤꯅꯣ ꯁꯦ ꯀꯞꯀꯅꯣꯕ ꯑꯩꯒꯤ ꯆꯦꯗꯤ ꯀꯞꯄ ꯄꯛꯆꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯄꯥꯈꯠꯄ ꯈꯔ ꯄꯪꯈꯩ ꯐꯩ ꯑꯕꯦ ꯅꯣꯛꯇꯨꯅ ꯄꯟꯕꯒ ꯌꯥꯗꯦ ꯇꯨ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯕꯨ ꯇꯥꯜꯂꯤ ꯑꯕꯦ ꯃꯥꯏ ꯅꯨꯄꯥ ꯐꯣꯟ ꯂꯥꯛꯄꯗꯩ ꯇꯥꯟꯕꯤꯒ ꯇꯧꯏꯅꯦ ꯌꯥꯝ ꯂꯩꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ ꯂꯩꯖꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯪꯉꯤ ꯗꯥꯝꯆꯥ ꯅꯪ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯋꯥꯔꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝ ꯍꯪꯕꯅꯤꯗ ꯗꯥꯝꯆꯥ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯪꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯗꯦ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯪ ꯑꯁꯤ ꯃꯁꯥꯗ ꯇꯝꯂꯝꯕ ꯐꯠꯇꯦ ꯃꯁꯥꯗ ꯇꯝꯕ ꯐꯠꯇꯦ ꯍꯥꯏꯅꯔꯝꯃꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯂꯥꯡꯂꯦꯟ ꯏꯁ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯔꯛꯏꯔꯣ ꯍꯥꯏꯁꯦ ꯗꯥꯝꯆꯥ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯕꯨꯗꯤ ꯀꯨꯏꯔꯦꯗ ꯑꯗ ꯅꯨꯡꯁꯤꯅ ꯈꯔ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯂꯥꯡꯂꯦꯟꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯌꯥꯝꯅꯅꯦ ꯊꯥꯖꯗ꯭ꯔꯗꯤ ꯊꯣꯛꯂꯛ ꯆꯠꯂꯁꯤ ꯉꯝꯈꯤꯔꯣꯏꯀꯣ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯗꯣ ꯅꯣꯏ ꯆꯥꯛ ꯊꯣꯡꯂꯕꯣ ꯂꯥꯡꯂꯦꯟꯅ ꯊꯣꯡꯗ꯭ꯔꯤ ꯅꯪ ꯆꯥꯄꯝ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯌꯥꯝ ꯄꯤꯖꯅꯤꯡꯕ ꯃꯥꯜꯂꯤꯗ ꯄꯤꯖꯅꯤꯡꯕꯩ ꯋꯥꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯣ ꯆꯥꯛ ꯆꯥꯔꯝꯈꯤꯅꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯊꯤꯜꯂꯛꯀꯦ ꯑꯁ ꯅꯨꯡꯗꯥꯡꯁꯤꯗ ꯇꯜꯂꯤꯆꯣ ꯄꯥꯔꯤ ꯀꯩꯗꯧꯒꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯅꯪ ꯊꯣꯛꯂꯛꯄ ꯇꯜꯂꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯒꯅ ꯑꯩ ꯆꯪꯉꯛꯀꯦ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯆꯪꯂꯛꯀꯅꯨꯀꯣ ꯗꯥꯝꯆꯥ ꯄꯥꯔꯤ ꯀꯩꯒꯤ ꯑꯩꯗꯤ ꯆꯪꯉꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯗꯥꯝꯆꯥ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ ꯅꯍꯥꯟꯋꯥꯏ ꯅꯣꯏꯗꯒ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯅ ꯏꯀꯥꯏꯗꯦ ꯂꯥꯡꯂꯦꯟ ꯑꯁ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯄꯥꯔꯤꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯦ ꯈꯪꯂꯤꯁꯦ ꯑꯕꯦꯒ ꯊꯥꯗꯣꯏꯒ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯀꯥꯏꯖꯩꯀꯣ ꯑꯩ ꯄꯥꯔꯤꯅ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯊꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯝꯈꯤꯅꯨ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯅꯪꯁꯤꯗꯤ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯑꯗꯨꯝ ꯀꯜꯂꯤꯁꯦ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯇꯝꯕꯤꯔꯤꯅꯤ ꯑꯅꯤꯗꯨ ꯅꯣꯛꯆꯩ ꯁꯣꯝꯗ ꯂꯦꯝꯕꯗꯣ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯆꯪꯉꯛꯏ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯃꯤꯠꯀꯗꯣ ꯁꯣꯛꯄ ꯇꯥꯔꯤꯅꯤ ꯐꯣꯟꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ ꯂꯦꯝꯕ ꯐꯣꯟꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩ ꯐꯣꯟ ꯃꯦꯠꯂꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤ ꯃꯦꯝꯆꯥ ꯑꯣ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦꯕ ꯂꯦꯝꯕ ꯒꯦꯝ ꯁꯥꯟꯅꯕꯁꯤꯁꯨ ꯂꯧꯁꯤꯡꯅꯤ ꯀꯩꯅꯣ ꯃꯦꯝꯆꯥ ꯁꯥꯎꯔꯞꯅ ꯑꯗꯨꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯂꯦꯝꯕ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯏꯃꯥꯒꯤꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯃꯦꯝꯆꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯅ ꯑꯁꯤ ꯍꯥꯏꯗꯅ ꯃꯅꯥꯗꯨ ꯂꯩ ꯂꯦꯝꯕ ꯁꯨꯛꯇꯣꯛꯇꯨꯅ ꯍꯣꯏ ꯏꯃꯥ ꯅꯥꯌꯦ ꯊꯥꯗꯣꯛꯑꯣ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯅꯥꯗꯣ ꯊꯥꯗꯣꯛꯏ ꯑꯍꯟꯗ ꯃꯆꯣꯛ ꯃꯄꯥꯟ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯂꯦꯝꯕ ꯏꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯦꯝꯆꯥ ꯑꯃꯨꯛ ꯅꯅꯥꯗ ꯂꯩꯌꯨꯔꯣ ꯂꯦꯝꯕ ꯇꯧꯔꯛꯀꯅꯨꯀꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯁꯅꯤ ꯃꯦꯝꯆꯥ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯗꯤ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯂꯦꯝꯕ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯏꯃꯥꯅꯦ ꯇꯥꯗ꯭ꯔꯤꯁꯦ ꯃꯦꯝꯆꯥ ꯑꯩꯅ ꯀꯗꯥꯏꯗ ꯇꯥꯗ꯭ꯔꯤꯕ ꯂꯦꯝꯕ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕꯁꯤꯗ ꯑꯩꯕꯨ ꯅꯥ ꯂꯩꯕꯩ ꯃꯦꯝꯆꯥ ꯅꯣꯛꯇꯨꯅ
Ibungo, imagi mitadi nagse. Ngarangtagi angang oina adum uine. Lemba. Is, aibu angang kaina. Kara leri nupi chela daw. Memsa mamitta sangtuktuna haire. Kari nangdi kari sura thaktoiba nupi daw. Lemba daw sadane khomla Kaino lanthong mayam ama laisidi. Magi koksi yaroini. Matik chaba mi ama oikigedi khandeba. Lemba khangde nupi thira doine haisne. Memsa nangonda leba nupi dudine maraibo yamna thiraba nupi ni. Lemba ima kaino nang naibo so yamna sidarisibo. Memsa ho isani nuksidana haini. Samda pari Langlen koigi maningda leptuna call tawrami. Langlen. Alo, Lamcha. Pari tapna. Alo, Abema. Aini maningda leiri. Tholo. Langlen ngakna. Pari. Sasa tholo. Natradi changakani ko. Langlen pakatna. As, changakano. Ai dum tholagi. Phone do pai ko. Asi haidana phone do pai do na thola Laptang na pari leibadu ubare. Manakta sangsindana. Lamcha. Pari nokfit tawna. Khege bema. Langlen. Ensangdo piro sasat. Chatloba. Minuraga kaina mungkatni. Pari nokfit tawna. Adum dum par. Long baso paisam ta tingdana ba. Langlen kana khanglaw lawra Chatwada. Kaina katbabu aphaba thabaki taita. Pari na. Ai. Midani nik jabe. Langlen. Ado. Chatlu haibase. Pari noki tawduna. Aidi chungsa satning debo. Langlen. Damcha. Chatlu haibani. As. Ima hoi thukna di chupna batar haiba. Pari noktuna. Chopasu chopjaragi. Nasung langini. Langlen pakatna. As. Damcha. Chatlu mishe. Pari. Aidi chatloi. Shung chatle chatloi. Pamagadum laitoke. Asi hairaga phamaga laiki. Langlen parigi makutta paidana singkhatne. Damcha seba hogotlo chatlu haibane. Pari sausinai. Oh, pari yam laining ramali chatlagi. Asi haina sakki tawi. Langlen pari bu khangkon konsile. Pari sunungsina Langlen bu konbi. Tanjada da tunglomdagi abena. Yarida minkaloy narimi. Anido kolambadagi sasatadokne. Yengtoklubada abe noklaga lepaga leirami. Abe leirambadu ubada Langlen mayumlomda sinsinki. Abe noktuna. Isu ikaidi male tawrise. Pari ikaidadi kaino. Angang namako prakti patna tabasan. Abe noktuna. Ho romance tawbadane. Mi kara suyengo. Pari ikaina. Angang nangko nang. Abe noktuna. Hole hero ite ibungo. Pari nokfit tawna. Amta ngai ko abe. Abe. Ke wali gite. Pari nokli. Ite idudi thumandro. Adose. Nganu thungmani. Noi pisaning dana purakpane. Abe harauna. Yam hauni sidi. Ako ite se yam nungsine. Pari. Ado noi jesu pijaw ko. Abe na. Pakat isi yango. Ho pisage. Pari harauna. Hoi. Langlen koi mama machachu chak chaminarami. Purnima ngakna. Karaidagi hensang no noi ani na saiduna. Abena. Hoi ma noi ne yanupana ne pirakpani. Purnima ngakna. Kari no ni noi na harisiba. Langlen wa thaidore Ima mana kadar tawrini. Thadoi hoidagi pirakpani. Abe. Oini yamoini nang. Purnima. Karino nangna nathanda pangang dangang dubo. Abe. Kestu nateda. Se ensang di haubra. Langlen. Yam hawi. Abe. Hauni nang di yam hauni. Purnima. Tumin na saro yare. Asuna saktokduna Langlen magi kada sangduna phone do lawduna call tawi. Adu op haire. Ngihak leiraga call ama lai. Yenglubada thadoy oirami. Phone do pai. Langlena. Alo.
Thadoi. Hello, Langlen. Tayi bema. Da pariga pau phongna bro. Ngasai di phaunai, hojik di phauna de. Kedorage. Moi sak sanai hai. Chana bani. Ado kedorage. Yu sungawe hai. Langlen pakatna. Ha, yu hai ba. Thadoi. Hoi. Dagan bado phone gam ta pairak ti hai ba. Langlen su pakatna. Dam cha su phone op lei hai ba. Thadoi na. Da pari koi da chalu sira. Langlen. Chatlo he. Ai ngamor ko. Chatpa gai kai je. Thadoi na. Ikai kai na. Ai di lei ba yadri somda. Langlen lang tak na na. Ado. Hausi pu kai dau se ai no ba. Thadoi munna wakan kalli. Langlen. Nang sunga si da pari gi call torok pada receive tawro no. Langlen ngak na. Aduna kai ge. Thadoi. Moi dang na khoi bu ot pa ya bro. Ai khoi su ot si. Ado phone pai gan ko hayang so. Pai ba rai. La le he hai rak chu ba. Langlen so hoi hai du da yarami. Asumna ahingi pung 12 makai ta sila e. Pari yu ngawa khara hala e. Langlen da call tok sili op lai rami. Pari wakhal da khali. Kador jano. Phone me yaw dor salane. Asumna kanduna tumkhri. Nongale mikap he tholokpaga Langlen call tawrami. Adubu op adum lairami. Pari pakhatlami tanja do thaba chunga e. Thabana. Icha puksabagi mahiyale. Pari. Kaidoragi ma. Thaba. Icha ji saurabani na yuga thakpa haire ne ko. As ima sum test tawi wani ba. Thaba sauratna. Phate haiba pot da kai gi test tawruino. Pari na. Hoi ma na chalanjar. Matung da mok tong jarai ko. Thaba. Matung amuk tawraba nakhi ngo haisini. Asi hairaga chatki. Pari di matha saduna makuk paina leiri. Adumna leiri ngai tan ja da nganba phone lai. Phone adu receive tawi. Hello bye. Tabro bye. Tai. Bye. Ai matha yam sai. Pari. Kaidorage nang nama. Nganba. You test tawru prabu nupi ga loi kaina dawre. Pari ngakna. Kamai na. Nganba. Ngarang dagi na phone ga op hangdi. Kamai tawdoino. As ai matha yam sai ba. Pari na. Nang dana te bo. Ai juni. Ngarang de phone ga op hangdri. Ado ai khoi sak sana bada yu ngawe sidei. Kanana kamai khangli ba. Ngan batap na haire e. Ai na hai ki bani. Pari saurap na. Adubu kai gi hairino. Nang bu sono chubra ba. Ngan bada. Ai jo sumai na tawni di kanana khangmo. Pari na. Pari se. Horen college ta themasi. Asumna college ki matamni. Langlen amadi thadoi kentil da coffee thaktuna leirami. Tanjadu da pari ga ngan baga su changlai. Ngan bada. College ka dragaina amta hangamdi ni ngasi de. Thadoi ta sinna dana. Langlen nangarangi noto kyam sinto age. Langlen na yam chindri da. Ngan ba saurap na. Mina ngang je tadro. Thadoi. Langlen ado handakti thabal se nei sikoi bani. Langlen so yai nei se. Ngan ba khoidau thitli. Ho chono chubi nangonda nei na haise. Asi haraga makok to thai. Thadoi makok to pairaga haire e. Nambu kerek chubra migi makok sida. Ngan ba nang wari sana do yam le. Asida phamusila. Thadoi sangkatlaga. Ai di nang kai wari sana dei ba. Yu thakpa mi ga ne ai ga wari sana de. Ngan ba. Adudi nang khangni ba. Asi haiduna thadoi gi khudang ado paiduna singduna chatki. Pari tapna haire e. Abema. Langlen. Kanagi abema no. Sida abema kauba amta laiti. Pari nungai tana. Abema. Adumaina haigano. Damcha yamna wai. Langlen. Damcha bo waba hibrane. Pari mauna do pai. Abema. Se. Damcha matung toroi. Damcha laleba. Langlen sunungai taduna. Damcha. Adumaina tawgano. Pari. Ai matungda amu hana thaklaroi. Sam test tawrubai wani. Langlen tapna. Damcha. Aikoi se. Laik laisu hairaba matik charaba misak ngaktani.
ꯐꯠꯇꯦ ꯈꯪꯂꯕ ꯄꯣꯠꯇꯨꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯇꯦꯁ ꯇꯧꯕꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯄꯥꯔꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯩ꯫ ꯑꯕꯦꯝꯃ, ꯗꯥꯝꯆꯥ ꯌꯥꯝꯅ ꯂꯥꯜꯂꯦꯕ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯌꯨꯗꯣ ꯊꯛꯄꯤꯒꯅꯨ ꯑꯃꯨꯛ ꯍꯟꯅ꯫ ꯄꯥꯔꯤ, ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤ꯫ ꯑꯩꯅ ꯃꯇꯨꯡꯗ ꯍꯦꯛ ꯌꯨ ꯊꯛꯄꯗ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯞꯇꯣ ꯑꯩ ꯄꯨꯒꯦ꯫ ꯂꯥꯡꯂꯦꯟ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯗꯥꯝꯆꯥ, ꯉꯁꯤ ꯗꯥꯝꯆꯥꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕꯤꯔꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯄꯥꯔꯤ, ꯑꯕꯦꯝꯃ, ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯪꯅ ꯑꯣꯞ ꯊꯝꯕꯗ ꯗꯥꯝꯆꯥ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯂꯥꯡꯂꯦꯟꯅ, ꯑꯗꯨꯗꯤ ꯗꯥꯝꯆꯥꯅ ꯊꯞꯍꯟꯕ ꯅꯠꯇ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯨ ꯆꯪꯉꯛꯏ꯫ ꯖꯀꯨꯅ, ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦꯗ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯂꯦꯝꯕ, ꯑꯁꯦꯡꯕ ꯀꯣꯂꯦꯖꯁꯦ ꯃꯣꯏꯅ ꯀꯣꯄꯜ ꯀꯣꯂꯦꯖ ꯑꯣꯟꯊꯣꯛꯇꯣꯔꯦ꯫ ꯖꯀꯨꯅ, ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯚꯥꯏ꯫ ꯂꯥꯡꯂꯦꯟ, ꯗꯥꯝꯆꯥ, ꯀ꯭ꯂꯥꯁ ꯆꯪꯂꯁꯤꯔꯥ? ꯄꯥꯔꯤꯅ, ꯍꯣꯏ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯦꯝꯕ ꯃꯈꯣꯡ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯄꯥꯔꯤ ꯎꯄꯥꯡ ꯎꯞꯇꯨꯅ ꯇꯨꯔꯤ꯫ ꯂꯦꯝꯕ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯩꯇꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯔꯤꯅꯦ꯫ ꯖꯀꯨꯅ, ꯃꯃꯤꯁꯦ ꯅꯨꯄꯤꯗ ꯌꯦꯡꯂꯤꯉꯩ ꯃꯃꯥꯡꯗ ꯀꯩ ꯂꯩ ꯑꯩꯁꯦ ꯎꯗ꯭ꯔꯕꯖꯥꯠꯅꯤ ꯑꯝꯇ꯫ ꯄꯥꯔꯤ ꯂꯦꯝꯕ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯐꯥꯏ, ꯃꯥꯟꯅꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯅ, ꯚꯥꯏ, ꯌꯥꯗꯦꯍꯦ ꯃꯤꯗꯤ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯔꯤ꯫ ꯍꯌꯦꯡ ꯋꯥꯏꯗꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯤꯔꯣꯟꯒꯁꯦ ꯁꯨꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯍꯦ꯫ ꯄꯥꯔꯤ ꯆꯪꯁꯜꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯁꯤꯡ, ꯈꯔ ꯈꯔ ꯂꯦꯝꯕꯗꯤ ꯇꯝꯅꯁꯤ꯫ ꯅꯈꯣꯏ ꯈꯛꯅ ꯅꯠꯇꯦ ꯆꯤꯟ ꯄꯥꯜꯂꯤꯁꯤ, ꯑꯩꯈꯣꯏꯁꯨ ꯆꯤꯟ ꯄꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯂꯦꯝꯕ ꯁꯥꯎꯅ, ꯅꯕꯥꯅꯤꯒꯤ ꯃꯔꯤ ꯂꯦꯝꯕꯩꯅ ꯁꯣꯏꯗꯅ ꯊꯥꯗꯠꯀꯅꯤ꯫ ꯖꯀꯨꯅ, ꯊꯨꯒꯥꯏꯒꯗꯕꯅꯤ ꯚꯥꯏ꯫ ꯂꯦꯝꯕ, ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯦ ꯍꯥꯏꯗꯍꯟꯕ ꯉꯝꯕ ꯂꯦꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯥꯎꯔ ꯃꯥꯜꯂꯤ ꯃꯣꯏ꯫ ꯖꯀꯨ ꯃꯊꯣꯏ ꯍꯥꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯔꯨꯞ ꯂꯦꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯈꯪꯗ꯭ꯔꯤꯌꯦ ꯃꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯈꯛ ꯈꯛ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ, ꯊꯥꯗꯣꯏ, ꯄꯥꯔꯤ ꯉꯥꯟꯕ ꯃꯈꯣꯏ ꯃꯔꯤ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯆꯪꯉꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯥ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯥꯏ, ꯑꯩꯒꯤꯅ ꯉꯥꯟꯕ, ꯃꯥꯒꯤꯅ ꯄꯥꯔꯤ, ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯥꯗꯣꯏ, ꯑꯃꯁꯤꯅ ꯂꯥꯡꯂꯦꯟ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯄꯤꯡꯀꯤ ꯀꯧꯏ꯫ ꯄꯤꯡꯀꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯃꯇꯝꯁꯤꯒꯤ ꯌꯦꯛ ꯂꯥꯎꯕꯤ ꯅꯨꯄꯤꯅꯤ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯕꯥꯅꯤꯗꯤ ꯅꯁꯛꯁꯨ ꯐꯖꯩ, ꯃꯤꯡꯁꯨ ꯂꯣꯏꯅ ꯐꯖꯩ꯫ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ, ꯐꯖꯅꯤ ꯅꯪꯗꯤ, ꯑꯃꯨꯛ ꯃꯨꯕ ꯌꯥꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯄ꯭ꯔꯤꯌꯥꯅ, ꯑꯗꯣ ꯐ꯭ꯔꯦꯟ ꯑꯣꯏꯁꯤ ꯌꯥꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯄꯤꯡꯀꯤꯅ, ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯅ ꯀ꯭ꯂꯥꯁꯇꯣ ꯑꯝꯇ ꯌꯥꯎꯍꯧꯗꯦ, ꯑꯗꯨꯅ ꯅꯣꯠ ꯁꯤꯌꯔ ꯇꯧꯅꯁꯤꯀꯣ꯫ ꯂꯥꯡꯂꯦꯟ, ꯍꯣꯏ ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯆꯪꯉꯛꯏ꯫ ꯄꯤꯡꯀꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯄꯥꯔꯤꯒ ꯉꯥꯟꯕꯒꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯟꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯅꯤꯁꯦ ꯌꯦꯡꯉꯨ, ꯃꯤꯠꯌꯦꯡ ꯅꯥꯡꯁꯦ, ꯃꯤꯠꯌꯦꯡ ꯅꯥꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ, ꯆꯨꯝꯗꯦꯕ꯫ ꯂꯥꯡꯂꯦꯟ ꯇꯞꯅ, ꯑꯁ ꯃꯤ ꯇꯥꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯣꯖꯥꯅ ꯇꯥꯛꯂꯤꯁꯦ ꯐꯖꯅ ꯇꯥꯎ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯛꯅꯔꯛꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒꯗꯤ ꯅꯣꯠ ꯁꯤꯟꯗꯨꯅ ꯂꯩ꯫ ꯄꯤꯡꯀꯤꯒ ꯄ꯭ꯔꯤꯌꯥꯒꯗꯤ ꯄꯥꯔꯤ ꯈꯣꯏꯒꯤ ꯕꯦꯟꯁꯇ ꯆꯪꯉꯛꯏ꯫ ꯄꯤꯡꯀꯤ ꯀꯦꯁꯤꯟꯅꯗꯨꯅ, ꯗꯥ ꯄꯥꯔꯤ, ꯅꯣꯠ ꯈꯔ ꯋꯥꯏꯒꯦ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯏꯌꯦ ꯋꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯅꯣꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗꯗꯤ ꯋꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯄ꯭ꯔꯤꯌꯥꯅ, ꯋꯥꯏꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯤ꯫
Somda Langlen ga Thadoigasu urami. Thadoi di sauningmana loiri. Langlen di chamna duma khalami. Thadoina. Asi nupi anise aina sawaktana purudoini ngasi. Langlena. Kaigino nangna aduga masawridubo. Thadoi. Tauri su udro. Langlen. Mi koizadadana tauri oirengoniba. Nangsima. Thadoina. Koidragabu sumaina taunobra haise. Somdana. Pinky ke sinaduna. Dapari. Ai sa yamna lami. Kintinda kainongda sausi. Pari nokfitauna. Ihai. Langlinga Thadoigasu kaubiro adudi. Priyana. Moyani di nochinda watlina haubani. Akoi saro na hairei. Pinky pairaduna. Moyani yaudadi yadro haise. Akoi gadi puning bazana teba. Pari noktuna. As. Adoi na teba. Pinky na. Ihare chuslao adudi. Asi haidana pari ke khudang adu paidana singi. Asomdana moi mari kenting nomda chakri. Langlinga Thadoiga wahi amata su hairamde. Thadoi sauna. Aya. Himdaga hairamdi. Langlin su thawai de khara nungaijaramde. Ibanina no sinbusidane. Gairi ningna tawboiramni. Thadoina. Adu oirasu angondi thoktabra. Langlena. Ihariba Thadoi. Nang siyamna ngangiba. Somda kentin manungda. Pinky. Na pari ze yamna lemi. Pari na. As aibu kaida lemi ba. Pinky na. Siyam lemi da. Adoda pari phone number amta logi yagadro. Pari. Ihai kaisu kaide. Ngan manok tuna. Aigi di launing draw haise. Priyana. Laudini kaino. Asamna nongnok tuna wari ki yama sanari. College suti tharaduna makhoi loina tholai. Langlena. Nabani di kaida lake. Priya. Auto da lai. Asamna makhoi punna auto ngai ngaminai. Auto do langmandabade Priyana. Dangan ba. Dapari ga nabani ngihakta thinbiu ba. Pari Langlen da yengai. Langlen. Auto sulaktre ngakta thinbiruro. Pari Langlen adumna hairakpaduda masu yare. Thadoi di yaningamde. Adubu upai leitabanina yahabna taki. Asamna Priya ga nganbaga matongi. Pinky ga Pari ga matongli. Asamna thinkri lambidani. Pinky na. Dapari nangi khangnaba leibra. Pari walotuna khumai. As leitida kaidaino. Pinky harauna. Is thajadeda nasadu yamna fajaraga bo. Pari noktuna. Pari walotuna. Leitida kadaidaino. Pinky harauna. As thajadeda nasadu yamna fajaraga. Leite kaina. Pari noktuna. As nangdani he aibu dagat pirise. Pinky. Asingmani Dapari gumba nupamaga fangjaragadi aigidi yareda. Pari nokfit tawjai. Nangsu fajai tudi. Pinky na. Aikhoidai Dapari na yam heli fajaba. Asamna Pinky khoi yum yore. Pari su gari kami. Pinky. Dapari imungda changlukise. Aduga janung thaklukise. Pari na. Yarnida nongma thaklagi ngasigidi thaklaroi ba. Pinky kesinaduna. As. Yaroi thakisiba. Asuk sangna thinbiragabo gemda sadana satpado nungaiteba. Pari su Pinky na takmanbadagi yare. Pinky khoi gi yumdo changai. Pinky khoi gi yumdo ubada Pari di pungau ngaukri. Pinky na. Sango Dapari. Oi, sangake. Pinky. Dapari ai cha semake ko nge phomlomo. Asi hariga sanki. Pari wakhal da kali. Oh, moigi yumside kapazamani. Ningthaugi konungga sumaina tawjalo. Tanjada da Pinky su chaga chapu kapuduna tholai. Pinky na. Dapari si chasalo. Asi haiduna pirami. Pari sado lauduna. Pinky noigi yumside am chawe he. Pinky na. Chawani Dapari. Ado midi yam wali.
ꯍꯥꯏꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯄꯤꯡꯀꯤꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟꯅꯤ, ꯃꯃꯥꯅ ꯗꯣꯛꯇꯔꯅꯤ, ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯏꯊꯟꯗꯅꯤ, ꯃꯃꯥꯒ ꯑꯩꯒꯗꯪ ꯂꯩ꯫ ꯌꯨꯝꯁꯤꯗ ꯇꯧꯔꯤꯁꯤ ꯃꯤ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕꯣ? ꯄꯤꯡꯀꯤ ꯃꯤꯅꯁꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄꯤꯗꯦꯗ꯫ ꯏꯕꯨꯡ ꯑꯃꯇꯪꯒ ꯌꯥꯎꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯧꯅꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯄꯤꯡꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯖꯤꯛꯄꯨꯗꯤ ꯗꯥ ꯄꯥꯔꯤꯈꯣꯏꯁꯨ ꯂꯩꯔꯤ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯤ, ꯑꯗꯣ ꯄꯤꯡꯀꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯄꯤꯡꯀꯤꯅ ꯍꯣꯏ ꯗꯥ ꯄꯥꯔꯤ, ꯑꯩꯗꯤ ꯇꯣꯛꯀꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯛꯏ꯫ ꯄꯤꯡꯀꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯗꯥ ꯄꯥꯔꯤ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯕꯦꯝꯃ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯆꯥ ꯋꯥꯔꯝꯃꯅꯤ, ꯀꯔꯤ ꯁꯦꯝꯃꯧꯒꯤ ꯆꯥꯒꯤꯕꯣ? ꯂꯥꯡꯂꯦꯟꯅ ꯀꯩꯁꯨ ꯁꯦꯝꯃꯣꯏꯅꯨꯗ ꯏꯃꯥ ꯋꯥꯅꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯗꯣ ꯅꯄꯥꯕꯨꯡꯒꯤ ꯎꯁꯣꯞ ꯑꯃ ꯀꯠꯀꯦꯅ ꯇꯧꯕꯅꯤ ꯍꯪꯆꯤꯠꯁꯦ꯫ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯃꯥ ꯆꯠꯁꯦ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯌꯨꯝ ꯍꯜꯂꯛꯑꯦ꯫ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯥꯔꯤ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯄꯤꯡꯀꯤꯅ ꯍꯜꯂꯣ ꯗꯥ ꯄꯥꯔꯤ, ꯑꯩ ꯄꯤꯡꯀꯤꯅꯤ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯍꯣ ꯅꯪ ꯑꯣꯏꯔꯦ꯫ ꯃꯥꯅꯦ, ꯌꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯗꯥ ꯄꯥꯔꯤ? ꯌꯧꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯄꯤꯡꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯥ ꯄꯥꯔꯤ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯄꯣꯊꯥꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯌꯥꯝ ꯌꯦꯠꯂꯕꯣ? ꯊꯝꯃꯣꯔ ꯗꯥ ꯄꯥꯔꯤ? ꯑꯁ ꯌꯦꯠꯇꯤꯌꯦ, ꯑꯗꯨꯝ ꯄꯥꯏꯌꯣ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯄꯥꯔꯤꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥꯒ ꯑꯣꯏꯖꯥꯠꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯟꯅꯩꯁꯤꯕꯣ? ꯃꯃꯥꯟꯅꯕꯒ ꯑꯣꯏꯔꯝꯃꯅꯤꯗ, ꯍꯣꯔꯦꯟ ꯃꯥꯏ ꯇꯧꯖꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯇꯦꯕꯜꯗ ꯆꯥꯔꯖ ꯇꯧꯔꯝꯃꯒ ꯊꯅꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯒ ꯄꯤꯡꯀꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯐꯣꯟꯗ ꯌꯦꯡꯉꯤ꯫ ꯂꯥꯡꯂꯦꯟꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯒꯦꯅ ꯇꯧꯏ, ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯇꯥꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤ꯫ ꯊꯥꯗꯣꯏꯅ ꯅꯪ ꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯔꯣꯏꯅ꯫ ꯉꯥꯟꯕ ꯊꯥꯗꯣꯏ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯦ ꯅꯪꯕꯣ꯫ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯂꯥꯜꯂꯦ ꯍꯥꯏꯗꯤ? ꯅꯌꯥ ꯏꯈꯤ ꯈꯤꯒꯠꯇꯅ ꯀꯦꯟꯇꯤꯟꯗ ꯆꯠꯃꯤꯟꯅꯗꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ? ꯉꯥꯟꯕ ꯄꯥꯔꯤꯁꯨ ꯆꯠꯂꯤꯗꯨꯗꯤ ꯑꯗꯨꯗꯤ꯫ ꯊꯥꯗꯣꯏ ꯁꯥꯎꯅ ꯄꯥꯔꯤꯗꯤ ꯂꯦꯝꯅ ꯆꯠꯂꯤ, ꯅꯪꯗꯤ ꯃꯁꯤꯗꯩꯁꯤꯗ ꯅꯣꯛꯄꯒ ꯈꯦꯕꯒ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩ꯫ ꯉꯥꯟꯕ ꯑꯁ ꯑꯩ ꯍꯌꯦꯡꯗꯩ ꯇꯧꯖꯔꯔꯣꯏꯕꯁꯦ, ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯕ, ꯁꯥꯎꯔꯅꯨꯕ꯫ ꯃꯇꯨꯡ ꯇꯧꯗꯣ ꯅꯝꯃꯤꯇꯣ ꯀꯣꯠꯀꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯤꯁꯀꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦ ꯆꯪꯉꯛꯏ꯫ ꯆꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯎꯪꯂꯤꯗꯨꯅ? ꯂꯥꯡꯂꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯆꯦ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯆꯦꯁꯦ? ꯍꯌꯦꯡꯗꯤ ꯆꯠꯂꯔꯣꯏꯒꯦ, ꯍꯌꯦꯡꯗꯤ ꯊꯕꯛ ꯆꯤꯟꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏꯀꯣ ꯁ꯭ꯀꯨꯜ꯫ ꯂꯥꯡꯂꯦꯟꯅ ꯅꯪꯗꯤ ꯀꯩꯒꯤ? ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯆꯤꯟꯅꯤꯕ꯫ ꯌꯥꯔꯣꯏ ꯆꯠꯇꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯕꯦꯅ ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯦ꯫ ꯁꯣꯝꯗ ꯄꯥꯔꯤ ꯇꯨꯝ ꯍꯧꯒꯠꯂꯦ꯫ ꯐꯣꯟꯗꯨ ꯑꯣꯐ ꯍꯥꯡꯉꯤ꯫ ꯈꯪꯍꯧꯗꯦ ꯄꯤꯡꯀꯤ ꯐꯣꯟ ꯁꯔꯆ ꯇꯧꯁꯜꯂꯛꯏ꯫ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯍꯜꯂꯣ ꯄꯤꯡꯀꯤ? ꯍꯜꯂꯣ ꯗꯥ ꯄꯥꯔꯤ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯇꯨꯝꯃꯨꯕꯅꯤ, ꯍꯧꯒꯠꯇ ꯉꯥꯏꯔꯤ, ꯅꯪꯗꯤ? ꯄꯤꯡꯀꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ꯫ ꯄꯥꯔꯤ ꯉꯛꯅ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯥꯔꯤꯒꯤꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯩ ꯋꯥꯈꯜ? ꯄꯤꯡꯀꯤ ꯄꯩꯗꯨꯅ ꯗꯥ ꯄꯥꯔꯤꯒꯤꯗꯤ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯌꯥꯏꯌꯦꯕ ꯑꯗ ꯑꯩꯒꯤ ꯀꯩ ꯃꯔꯝꯒꯤ ꯈꯜꯂꯤꯅꯣꯕ ꯄꯤꯡꯀꯤꯅ ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯥꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯥꯔꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯩꯒꯤ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤꯕ ꯄꯤꯡꯀꯤꯅ ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯥꯔꯤꯗꯤ ꯁꯛꯁꯨ ꯐꯖꯩ ꯂꯝꯁꯨ ꯌꯥꯝꯅ ꯂꯦꯝꯃꯤ ꯃꯔꯝꯁꯨ ꯌꯥꯝ ꯑꯣꯏ ꯑꯗꯩ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩ ꯄꯥꯔꯤ ꯑꯁ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯦꯗ ꯁꯣꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯄꯥꯔꯤ ꯂꯥꯡꯂꯦꯟꯕꯨ ꯀꯥꯎꯈ꯭ꯔꯤ ꯂꯥꯡꯂꯦꯟꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯥꯔꯤꯕꯨ ꯀꯥꯎꯔꯝꯗꯦ ꯄꯥꯔꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯍꯧꯅ ꯗꯥꯝꯆꯥ ꯀꯩꯅꯣ ꯉꯁꯤ ꯗꯥꯝꯆꯥꯅ ꯇꯧꯔꯤꯁꯤꯕꯣ ꯗꯥꯝꯆꯥ ꯅꯪꯒꯤ ꯑꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯒ ꯍꯤꯞꯊꯈꯤ ꯁꯣꯝꯗ ꯄꯥꯔꯤꯒ ꯄꯤꯡꯀꯤꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯄꯤꯡꯀꯤꯅ ꯗꯥ ꯄꯥꯔꯤ ꯅꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯥꯔꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯄꯤꯡꯀꯤ ꯅꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯗꯥ ꯄꯥꯔꯤ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦꯀꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠꯇꯧꯅ ꯍꯣꯏ ꯌꯥꯏ ꯄꯤꯡꯀꯤ ꯇꯨꯝꯂꯝꯕꯒ ꯌꯥꯔꯣꯏꯀꯣ ꯗꯥ ꯄꯥꯔꯤꯅ ꯇꯨꯝꯂꯝꯃꯣꯏꯌꯦ ꯑꯁꯨꯝꯅ ꯄꯤꯡꯀꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯤ ꯄꯥꯔꯤ ꯐꯣꯟꯗꯣ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯆꯪꯉꯛꯏ ꯊꯕꯥ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎꯗꯅ ꯄꯥꯔꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯏꯃꯥ ꯊꯕꯥ ꯏꯔꯣꯟꯕꯅꯤ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ ꯄꯥꯔꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯄꯤꯡꯀꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯤ ꯄꯥꯔꯤ ꯐꯣꯟꯗꯣ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯟꯖꯥꯗꯨꯗ ꯊꯕꯥ ꯆꯪꯉꯛꯏ ꯊꯕꯥ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯄꯥꯔꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯏꯃꯥ ꯊꯕꯥ ꯏꯔꯣꯟꯕꯅꯤ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯍꯧꯔꯁꯤ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ ꯄꯥꯔꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯤ ꯊꯥꯗꯣꯏ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯜꯂꯣ ꯊꯥꯗꯣꯏ ꯊꯥꯗꯣꯏꯅ ꯍꯜꯂꯣ ꯂꯥꯡꯂꯦꯟ ꯅꯪ ꯉꯁꯤ ꯂꯥꯛꯇꯣꯏꯔꯣ ꯂꯥꯡꯂꯦꯟꯅ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯌꯦꯡꯁꯦ ꯕꯕꯥꯒꯤ ꯎꯁꯣꯞ ꯑꯃ ꯀꯠꯀꯦ ꯇꯧꯔꯤ ꯊꯥꯗꯣꯏꯅ ꯍꯣꯏ ꯂꯥꯡꯂꯦꯟ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯀꯣꯂꯦꯖ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯊꯕꯥ ꯀꯣꯂꯦꯖ ꯆꯠꯇꯣꯔꯕꯣ ꯅꯪꯕꯣ ꯆꯠꯇꯣꯔꯤ ꯏꯃꯥ ꯊꯕꯥ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯒꯦꯁꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯅ ꯃꯆꯥ ꯑꯗꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯄꯥꯔꯤꯅ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯄꯥꯔꯤꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯄꯤꯡꯀꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯄꯥꯔꯤ ꯐꯣꯟ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯤꯁꯤꯞ ꯇꯧꯏ ꯄꯥꯔꯤꯅ ꯍꯜꯂꯣ ꯄꯤꯡꯀꯤ ꯄꯤꯡꯀꯤ ꯀꯦꯁꯤꯟꯅꯗꯨꯅ ꯗꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯄꯥꯔꯤꯅ ꯂꯥꯛꯇꯣꯔꯦ ꯊꯦꯡꯉꯤꯕ ꯁꯠ ꯂꯥꯛꯎꯕ ꯍꯣꯏ ꯂꯥꯛꯀꯦꯃꯤ ꯄꯤꯡꯀꯤ ꯀꯦꯁꯤꯟꯅꯗꯨꯅ ꯑꯩ ꯉꯥꯏꯔꯤꯕꯅꯤꯀꯣ ꯍꯣꯏ ꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯄꯤꯡꯀꯤ ꯂꯧꯕ ꯆꯠꯂꯤ ꯂꯥꯡꯂꯦꯟꯁꯨ ꯀꯩꯊꯦꯜꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯂꯝꯃꯤ ꯂꯥꯡꯂꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ ꯄꯥꯔꯤꯒ ꯄꯤꯡꯀꯤꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯅꯣꯡꯂꯨꯛꯇꯨꯅ ꯆꯠꯃꯤꯟꯅꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯄꯤꯡꯀꯤꯅ ꯄꯥꯔꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯣꯡꯂꯤ ꯄꯥꯔꯤꯈꯣꯏꯁꯨ ꯑꯗꯨꯝ ꯊꯧꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯗꯥꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯩꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯗꯥꯝꯆꯥ ꯂꯥꯡꯂꯦꯟꯁꯨ ꯄꯣꯠ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯥꯡꯂꯦꯟ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯖꯩ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯑꯗꯨꯝ ꯄꯥꯏꯔꯛꯇꯦ ꯂꯥꯡꯂꯦꯟ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯗꯥꯝꯆꯥ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ ꯅꯪꯒꯤ ꯑꯕꯦꯝꯃ ꯋꯥꯔꯦ ꯅꯪꯒꯤ ꯑꯕꯦꯝꯃ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗ ꯀꯣꯂꯦꯖꯇꯅꯤ
ꯄꯤꯡꯀꯤꯒ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯌꯥꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯉꯛꯏ꯫ ꯄꯤꯡꯀꯤꯅ ꯐꯦꯠ ꯇꯧꯅ "ꯍꯥꯏ ꯆꯤꯡꯈꯩ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯅꯪ ꯁꯤꯗ ꯇꯝꯕ꯭ꯔꯣ?" ꯆꯤꯡꯈꯩꯅ ꯐꯦꯠ ꯇꯧꯅ "ꯍꯣꯏ, ꯑꯩ ꯁꯤꯗ ꯇꯝꯂꯤ꯫ ꯑꯗꯣ ꯃꯥꯅ ꯀꯅꯥ?" ꯄꯤꯡꯀꯤꯅ ꯐꯦꯠ ꯇꯧꯔꯒ "ꯃꯥꯅ ꯀꯣꯂꯦꯖꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯤ." ꯄꯥꯔꯤ ꯅꯣꯛꯇꯨꯅ "ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ, ꯏꯀꯥꯏꯖꯩ." ꯆꯤꯡꯈꯩꯅ "ꯑꯩꯈꯣꯏ ꯄꯤꯡꯀꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯄꯣꯁ ꯇꯥꯏ." ꯁꯣꯝꯗꯅ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒ ꯊꯥꯗꯣꯏꯅ "ꯀꯩꯅꯣꯗ ꯄꯥꯔꯤꯅ ꯇꯧꯔꯤꯁꯤꯕꯣ?" ꯉꯥꯟꯕ "ꯑꯩꯅ ꯈꯪꯕ꯭ꯔꯣ?" ꯊꯥꯗꯣꯏ "ꯉꯁꯥꯏꯗꯩ ꯂꯥꯡꯂꯦꯟꯒꯁꯦ ꯑꯝꯇ ꯍꯪꯂꯛꯇꯦ, ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯡꯁꯤꯒ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ." ꯉꯥꯟꯕꯅ "ꯉꯁꯥꯏꯅ ꯐꯣꯟꯗ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯝꯃꯅꯤ, ꯏꯕꯦꯝꯃ ꯅꯣꯏ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ." ꯊꯥꯗꯣꯏꯅ "ꯀꯩꯗꯧꯔꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥ?" ꯉꯥꯟꯕ "ꯑꯣ ꯌꯥꯝ ꯄꯥꯈꯠꯆꯧꯋꯦ ꯍꯥꯏꯕꯅꯤꯗ." ꯊꯥꯗꯣꯏꯅ "ꯄꯥꯈꯠꯆꯧꯔꯤꯁꯤ ꯐꯠꯇ꯭ꯔꯣ? ꯅꯨꯄꯥ ꯅꯣꯏꯗꯤ ꯅꯃꯤꯠꯇꯨꯗꯅꯦ ꯌꯥꯝ ꯉꯥꯎꯏ, ꯅꯃꯤꯠꯇꯨꯗ ꯑꯃꯣꯝ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯝꯇ ꯎꯕ ꯌꯥꯗꯦ." ꯉꯥꯟꯕꯅ "ꯏꯁ ꯑꯩꯕꯨ ꯀꯥꯏꯗ ꯑꯃꯣꯝ ꯎꯕ ꯌꯥꯗ꯭ꯔꯒꯦꯅ ꯍꯥ?" ꯊꯥꯗꯣꯏꯅ "ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯁꯤꯒꯤ ꯄ꯭ꯔꯤꯌꯥ ꯅꯥꯎꯁꯦꯛ ꯃꯥꯟꯕꯤꯁꯤꯒ ꯅꯪꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯕꯗꯥꯏꯅꯦ?" ꯉꯥꯟꯕꯅ "ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯊꯤꯡꯕꯗꯩ ꯆꯠꯇ꯭ꯔꯦꯅ." ꯊꯥꯗꯣꯏꯅ "ꯑꯣ ꯊꯤꯡꯗ꯭ꯔꯒꯗꯤ ꯆꯠꯇꯣꯔꯤꯅꯦ ꯍꯥꯏꯁꯤꯅꯗꯤ." ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯥꯗꯣꯏꯗ꯫ ꯊꯥꯗꯣꯏ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ꯫ "ꯍꯜꯂꯣ ꯂꯥꯡꯂꯦꯟ." ꯂꯥꯡꯂꯦꯟ ꯇꯞꯅ "ꯊꯥꯗꯣꯏ, ꯗꯥ ꯄꯥꯔꯤꯒ ꯄꯨꯟꯕ꯭ꯔꯣ?" ꯊꯥꯗꯣꯏ ꯉꯛꯅ "ꯄꯨꯟꯗꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯅꯈꯨꯟꯒꯗꯣ ꯏꯁꯤꯁꯤ." ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯗꯥ ꯄꯥꯔꯤ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯣ?" ꯊꯥꯗꯣꯏ ꯉꯛꯅ "ꯂꯥꯛꯑꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ?" ꯂꯥꯡꯂꯦꯟ ꯃꯄꯤ ꯆꯦꯜꯂꯛꯏ "ꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ." ꯊꯥꯗꯣꯏꯅ "ꯄꯤꯡꯀꯤ ꯍꯣꯏꯒ ꯂꯩꯈꯤꯕꯅꯤ, ꯑꯩ ꯄꯥꯏꯍꯜꯂꯛꯀꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒ ꯉꯥꯟꯕꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯅ "ꯗꯥ ꯄꯥꯔꯤ, ꯂꯥꯡꯂꯦꯟꯅ ꯀꯣꯜ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ." ꯄꯥꯔꯤ "ꯄꯤꯡꯀꯤ ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ." "ꯀꯨꯏꯔꯛꯀꯅꯨꯀꯣ ꯗꯥ ꯄꯥꯔꯤ." ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏ." ꯊꯥꯗꯣꯏꯒ ꯉꯥꯟꯕꯒ ꯌꯦꯡꯅꯩ꯫ ꯄꯥꯔꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ "ꯍꯜꯂꯣ ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ?" ꯂꯥꯡꯂꯦꯟ ꯉꯛꯅ ꯂꯥꯡꯂꯦꯟ ꯍꯥꯏꯕ꯫ ꯄꯥꯔꯤꯅ "ꯀꯩꯗꯧꯔꯒꯦ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ?" ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯍꯌꯦꯡ ꯕꯕꯥꯒꯤ ꯎꯁꯣꯞ ꯀꯠꯀꯦ ꯇꯧꯕꯅꯤ, ꯊꯕꯛ ꯈꯔ ꯆꯤꯜꯂꯕ." ꯄꯥꯔꯤꯅ "ꯑꯣ ꯐꯔꯦ, ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ." ꯂꯥꯡꯂꯦꯟ "ꯂꯥꯝꯆꯥ, ꯍꯌꯦꯡ..." ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯗ ꯁꯤꯡꯊꯔꯛꯏ ꯄꯤꯔꯥꯡ ꯃꯥꯁꯨ꯫ ꯂꯥꯡꯂꯦꯟ ꯀꯞꯂꯗꯨꯅ "ꯅꯣꯡꯃꯇꯁꯨ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯈꯤꯗ꯭ꯔꯕ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯀꯧꯔꯕ? ꯑꯩꯒꯤ ꯑꯕꯦꯝꯃ, ꯑꯕꯦꯝꯃ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯤ꯫ ꯆꯤꯡꯈꯩꯅ "ꯚꯥꯏ, ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯂꯨꯁꯤ." ꯄꯥꯔꯤꯅ "ꯑꯣ ꯌꯥꯏꯌꯦ." ꯄꯤꯡꯀꯤ ꯊꯣꯛꯇꯨꯅ "ꯌꯥꯏꯌꯦ, ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯃꯨꯁꯦ, ꯐꯥꯔꯁ ꯕꯦꯟꯁꯇ ꯐꯝꯕꯁꯦ ꯌꯥꯝ ꯇꯜꯂꯤ." ꯄ꯭ꯔꯤꯌꯥ "ꯑꯩꯁꯨꯅꯦ, ꯐꯥꯔꯁ ꯕꯦꯟꯁꯇ ꯐꯝꯕꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯄꯥꯔꯤ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯚꯥꯏ, ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯃꯨꯁꯦ." ꯉꯥꯟꯕꯅ "ꯚꯥꯏ, ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ, ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯕꯗꯣ ꯑꯩ ꯀꯌꯥ ꯎꯗꯦꯕ." ꯄꯥꯔꯤꯅ "ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡꯗ ꯐꯝꯂꯨꯔꯒꯦꯀꯣ." "ꯍꯣꯏ ꯚꯥꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯂꯤ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒ ꯆꯪꯗꯦ, ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯆꯦ ꯊꯝꯅꯗꯨꯅ ꯂꯩ꯫ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯈꯣꯏ ꯁꯨꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯑꯕꯦꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯕꯦꯅ ꯍꯥꯏꯔꯛꯏ "ꯆꯦ ꯊꯥꯗꯣꯏ ꯂꯥꯛꯑꯝꯃꯤꯔꯣ?" ꯊꯥꯗꯣꯏꯅ "ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯦ, ꯅꯣꯏ ꯆꯦꯗꯤ?" "ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯆꯦ." "ꯑꯗꯨꯗꯤ ꯑꯩꯅ ꯆꯦꯒ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯆꯦ ꯊꯥꯗꯣꯏ." ꯊꯥꯗꯣꯏꯁꯨ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯪꯁꯤꯟꯗꯨꯅ
Kaidaure Bema amuk tumlaga layiduna. Langlen tapna hugulai. Kaisa taude. Sum hiplambani. Thadoi begdagi note lauthokduna pirai. Kaino tauriduna. Namika do loina pomli. Kaidaurage ba nangbo? Langlen wa lotli. Kaisa taudida. Babagi kumol yorokpasida. Babado nagsinglakpa. Asi haraga kablai. Thadoi nungaitana. Langlen. Adamaina tauradi yarui. Nana adamaina tauraga abiga mamaganadi kamai tauni. Langlen kaptuna. Babadu tang layramadi. Aina ngasi warise. Sumna waramoy ko. Thadoina. Yarise Langlen. Haukrubasingdo. Samnungsingduna layradi yaroiba. Ado daparido. Langlen pakatna. Kaidaurage daparibo. Thadoi. Kaisu taudi. Napani pau phongnabra na hangbani. Langlen tapna hairei. Ngarangdagi phongnadi. Thadoi mabungningda khanjai. Oh, nupana khoi gi puksense. Asuk thungna hongba. Dapari. Nangi thamoido. Ngaktaba ngamde. Langlena. Kaidaurage Thadoi. Thadoi wa thaidoroktuna hairei. Daparido. Exam mayagi larik parangwani adunani. Ngasai su note sinbadane nihakta chatpa sangpote. Asi haina haijili. Langlen Thadoi gi wado tabada wakhal khara chawthoksai. Ado Pinky khoide laktro. Thadoina. Lai nupa amasu lai. As masakni nane uchek na chabangam daba sem hek man kai. Langlen no fetawna. Nangi mi khusida sidi. Thadoi. Ibema sibukte yang walibani ko. Nanguraga khangni mai masakto. Langlena. Yarese. Ado ayeng nangsu yawde yaroy ko. Thadoina. Yauktharaga loire kaino. Asamna anido nokli. Namidangi matamni. Langlen parida call tawrami. Parisu phone receive tawrai. Langlen harauna. Damcha. Parina. Awa bema. Langlen. Ngarang kanaga wari sanaino. Pari khomphom khangde. Mairabaga exam gi wari sanabani. Langlen. Damcha. Oidabadi ngamnagumsiko. Parina. Aigi abemadabu aina kaidawagi aranba haidoino. Langlen no fetawzai aduga mu hairei. Damcha. Nangse yamna nungsingo. Pari noktuna. Aisu aikhoi abemabu yamna nungsi. Langlen no fetawduna. Ado damcha. Hingse babagi usop macha maket ki tawri. Damcha ga dangan baga lauko. Pari no fetawduna. Hoi laki abema. Langlen. Soiba yaroi ko. Aidi yam sauni soiredi. Hoi ba bema. Soiroi ba damcha. Tanja da Pinky ki call tawsilai. Pari phone adu yingi. Pakatna. Abema. Ai honi dawragi. Akoi ka kama phone laiba. Langlen. Oi damcha. Rin dawro ko. Pari. Oi abema. Asi haidana phone adu fatkak thatli. Aduga Pinky ki phone adu receive tawrami. Pinky. Kanaga wari sanaino. Busy ga laiduna. Aikoi manaba nganbudo. Adu call tawrambanida. Asing bayoda. Asing bani Pinky. Pinky harauna. Adada pare. Ahingse aikoi ni oidam ta chatminausi yabra. Parina. Pinky. Ahingse aidaba malai. Pinky paiduna hairei. Yare. Aikoi na gaibadi yaning pote. Airi chatminanaba mi laitabai haibani sum. Da pari yadrabnina kai paile. Aidamagi. Pari pakatna. Pinky. Phone dongino. Nangna chase habdo ayargi chaseba. Pinky no fetawna. Aduga saina yadro dapare. Pari noktuna. Yes. Wana haba yardi haraurisi yung masi. Haraudradi kaino. Ngek ori sanaraga Pinky su phone thamkri. Pari wakhalda khali. Ayang sibu kamai tawuno ibo.
ꯃꯀꯣꯛꯇꯨ ꯄꯥꯏ꯫ ꯐꯔꯦ, ꯑꯩ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯒꯦ꯫ ꯂꯥꯡꯂꯦꯟ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯄꯥꯔꯤꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯗꯥꯝꯆꯥ." ꯄꯥꯔꯤ ꯇꯞꯅ, "ꯑꯕꯦꯝꯃ, ꯑꯩꯁꯦ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ." ꯂꯥꯡꯂꯦꯟ ꯅꯨꯡꯉꯠꯇꯦꯅ ꯍꯥꯏꯔꯛꯏ꯫ "ꯗꯥꯝꯆꯥ, ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯅꯣ?" ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯦꯛꯁꯤꯗꯦꯟꯗꯅꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯆꯥꯁꯨ ꯂꯣꯏꯅ ꯄꯤꯛꯂꯤ." ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯨ ꯃꯥꯗꯤ ꯈꯪꯏ꯫ ꯑꯗꯨꯅ ꯃꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯗꯥꯝꯆꯥ, ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯤꯆꯥꯛꯁꯦ ꯀꯅꯥꯗꯁꯨ ꯀꯥꯏꯅꯍꯟꯅꯤꯡꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯀꯞꯁꯤꯟꯅꯩ꯫ "ꯑꯕꯦꯝꯃ, ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯑꯋꯥꯕꯗꯣ꯫ ꯑꯩ ꯊꯝꯃꯒꯦ, ꯃꯃꯥꯗꯣ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ." ꯂꯥꯡꯂꯦꯟꯅ, "ꯍꯣꯏ ꯗꯥꯝꯆꯥ, ꯃꯃꯥꯕꯨ ꯐꯖꯅ ꯊꯦꯝꯕꯤꯌꯨꯀꯣ." ꯄꯥꯔꯤꯅ, "ꯍꯣꯏ ꯑꯕꯦꯝꯃ, ꯗꯥꯝꯆꯥ ꯊꯝꯃꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯏ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ, "ꯕꯕꯥ, ꯅꯪ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯁꯤꯒꯨꯝꯅ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯃꯈꯣꯏꯁꯨ ꯍꯧꯔꯝꯅꯤꯀꯣ? ꯕꯕꯥ, ꯅꯪ ꯃꯤꯁ ꯌꯥꯝꯅ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯆꯪꯉꯛꯏ꯫ ꯑꯕꯦ ꯃꯆꯦꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ, "ꯆꯦ." ꯂꯥꯡꯂꯦꯟ ꯃꯄꯤ ꯑꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ "ꯑꯕꯦ, ꯀꯩꯗꯧꯔꯒꯦ?" ꯑꯕꯦ ꯃꯄꯤ ꯁꯤꯟꯊꯗꯨꯅ, "ꯆꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯕꯕꯥ ꯂꯩꯇ꯭ꯔꯦꯀꯣ? ꯕꯕꯥ ꯂꯩꯔꯝꯃꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯅꯔꯝꯃꯣꯏꯀꯣ?" ꯂꯥꯡꯂꯦꯟꯕꯨ ꯆꯦꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ "ꯆꯦꯒꯤ ꯑꯕꯦ, ꯅꯪ ꯕꯕꯥ ꯂꯩꯇꯦ ꯍꯥꯏꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯗꯣ? ꯁꯦ, ꯅꯪꯒꯤꯗꯤ ꯆꯦ ꯂꯩꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯂꯥꯡꯂꯦꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, "ꯑꯕꯦ, ꯁꯦ, ꯏꯃꯥꯅ ꯎꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕ, ꯁꯦꯕ, ꯀꯞꯀꯅꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯒꯤ ꯃꯄꯤ ꯑꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯕꯦꯁꯨ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯆꯦꯒꯨꯝꯕ ꯏꯆꯦ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯕ." ꯂꯥꯡꯂꯦꯟ, "ꯑꯩꯁꯨꯅꯦ, ꯅꯪꯒꯨꯝꯕ ꯏꯅꯥꯎ ꯑꯃ ꯐꯪꯖꯕꯁꯦ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ." ꯅꯣꯡꯉꯥꯜꯂꯦ, ꯎꯁꯣꯞꯀꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯕꯦ ꯆꯥ ꯄꯨꯊꯣꯔꯛꯏ꯫ "ꯆꯦ ꯊꯥꯗꯣꯏ, ꯆꯥ ꯊꯛꯎꯁꯦ." "ꯑꯗꯨꯗ ꯊꯝꯃꯝꯃꯣ꯫ ꯑꯗꯣ ꯅꯣꯏ ꯆꯦꯗꯤ?" "ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯍꯧꯋꯦ." "ꯑꯗꯣ ꯆꯦ ꯊꯥꯗꯣꯏ, ꯑꯩꯈꯣই ꯆꯦꯒ ꯗꯥ ꯄꯥꯔꯤꯒꯁꯦ ꯍꯟꯗꯛ ꯁꯥꯎꯅꯕ꯭ꯔꯣ?" ꯊꯥꯗꯣꯏ ꯑꯕꯦꯅ ꯍꯪꯉꯛꯏꯕ ꯃꯔꯝ ꯑꯗꯨ ꯈꯪꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯦ꯫ "ꯑꯕꯦ, ꯁꯥꯎꯅꯗꯕꯅꯤꯗ. ꯃꯣꯏꯕꯥꯅꯤꯗꯤꯅꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯕꯦꯁ ꯀꯣꯄꯜ ꯇꯥꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯆꯦ ꯊꯥꯗꯣꯏ, ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯀꯞꯄꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ. ꯑꯗꯣ ꯍꯟꯗꯛꯁꯤ ꯆꯦꯁꯦ ꯌꯥꯝꯅ ꯀꯞꯄꯦ. ꯑꯩꯗꯤ ꯗꯥ ꯄꯥꯔꯤꯒ ꯁꯥꯎꯅꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ." ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ꯫ "ꯁꯥꯎꯅꯗꯕꯅꯤ. ꯑꯗꯣ ꯑꯩ ꯅꯣꯏ ꯆꯦꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ." "ꯍꯣꯏ ꯆꯦ ꯊꯥꯗꯣꯏ." ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯐꯣꯇꯣ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ, "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" "ꯊꯥꯗꯣꯏ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯪ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ?" ꯂꯥꯡꯂꯦꯟꯅ, "ꯀꯅꯥꯅ ꯍꯥꯏꯕ ꯑꯗꯨꯅ?" ꯊꯥꯗꯣꯏ ꯇꯞꯅ, "ꯑꯕꯦꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯂꯥꯡꯂꯦꯟ." ꯂꯥꯡꯂꯦꯟ ꯇꯞꯅ, "ꯊꯥꯗꯣꯏ, ꯑꯩ ꯅꯉꯣꯟꯗꯗꯤ ꯋꯥ ꯂꯣꯜꯂꯣ. ꯗꯥꯝꯆꯥꯁꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ." ꯊꯥꯗꯣꯏ ꯇꯞꯅ, "ꯃꯥ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ?"
Langlen tapna. Laroi. Moigi magi manaw nupa ama leitrina. Chatte yaroin hai. Thadoi ngakna. Kidawada leitriba. Langlen nungaitana. Accident ne hai. Are. Kike loisindo leige. Losin minarasi. Losin badi loiri. Ado dangan badi. Thadoina. Mana bulak trero lakani. Niyak tangari yor kadaba. Asam na usoki mi mayang mala ami. Warak tuda thaba sula ami. Thaba Langlen gi manakta changi. Langlen di thaba ubada ngakpana loiri. Thaba. Ibema nei baba do laki dawbani. Chakoba malaye na ne. Chatkre ima oine hekta lai. Langlen chinna na haira e. Ima hoi gi mi laitaba yawra. Thaba ngakna. Yaudina. Langlen thawa yamna nungairamde. Adubo losinduna haira e. Ima, dapari di lehubra. Thaba. O nungan madagi ne, masai dagi chaksana ba malayina chatkibani. Langlen tapna. Ima, ay mungdam da changjaruki. Asi hairamaga magi kada changai. Aduga famungdo famduna leiringai. Thadoi changai. Thadoi sauna haire. Langlen, siamta yungsai. Asi haiduna thadoi da phone adu pi. Langlen Follow the load on the yingy. Uri, Pinky ka pari ka cross oina. Kapmina ba photo singado. Ado ubada mamitagi mapitana. Ongdo na pami. Ado'y song na hari e. Karino da pari na tawrse. Langlen tumina do maglay. Wadi ngangda. Matamoy manungda di. Mahigasting kong pokay do na. Pokay ra e. Ado'y. May sidi miusita bani. Ayan ba bani? Langlen kang bangam laktra do na kaptura e. Thadoi, I am no worry. Mahal na yung tatawrisi kahino. I am no worry, Thadoi. Thadoi nungay tanahari eh. Langlen, si kakono. Mina kayo makalani. Si, orin pa sana sanarasi. Tuo ba? Langlen kap tanahari eh. Kahino mana ibo. Hancin awa mabibirisi mo. I am no worry, Thadoi. I am no worry. Thadoi na. Si, kap kano ba? Orin phazana tapna phone da hangla seba. Si, to ba? Asi haide na themjin bi. Somda parina. Nangbo noini hoida chalo si hairaga. Laigol loina puraisi na kaigi. Pinky no fit tong na. Egi thamoy gi oiba wa ma phongdo ke haiduna dabo ma phamasida purakpani. Pari no fit tong du na hairi. Thamoy gi oiba khewano haisa. Pinky no fit tawraga hairi. Da pari. Ay namu thamoy sing nusi. I love you da pari. Pari harauna. Asing bro Pinky. Asing bani da pari. Nang may bunong si Birambasa. Ay gidile pabani. Nang gumba ma ay goy na pangzaba kaise. Ay gimapong siya mahiyari. Ay so, nang matang sing na nusi Pinky. Pinky haraw na pari bu koli. Pari su Pinky bu nusi na koli. Anido nangang nariba singado video namnami Priyana. Pinky. Da pari chala siya. Ay gino, ngayon pang kasi. Oh, pamubo, ko na pamaseba. Masigidi chala seba. Pari no fitaw na. Oh, chala seba mubi. Asum na lae, som da so, usop loy kre, Langlen masanungay ti haydo na pamung da hip na lay. Tanjado da Langlen gi phone da number khang da ba amana video mathara e. Langlen video do yingi, video do yinglo bada, phone do makhodai takiba khangodi. Tanjado da thadoi ga abiga so, changakpagi tanjani. Ani do ngak na chinsila e. Thadoi Langlen ki masado nomduna. Langlen, kaidorge. Abe phone do khungkatuni yingi. Hojiti abe so ore. Abe sauni ba heman kibana wakut masado preprekti e. Abe ga Langlen ki gaga matawado chimnana phone do yingi. Thadoi so do mangai. Thadoi abe ga Langlen ki ga matawado chimnana phone do lawduni yingi. Thadoi so do mangai. Video do uba yingluba matamda sauni mana lori. Langlen hojiti khangba ngamdraduna
makuk adu puba ngamlaktraduna laibakta haithaki abega thadoigana pakatna Langlenbu hospital da pukhatki Saumda nganba sauna bai nangdi mi oiramdre nangdi sa oirami pari thausadan hairi Kaino eda kaidora haise nganba pari bu khana yingduna hairi nangbo adu nungsijaba nupi amabu nangna ukthina laknaba ho adugi oire bai pakhang laisabi aisdi singotani Tungnani kaina kanana tamba ngamba nate ahen boina thinaba ngалтani nganba sauna pari nang boigi marup niko pari na mani ai nangi maru pari ni pari nganba na nang boigi marup ne habada ai yami kai pari sauna hai ahi budi langli ne na lumna lawruba natro nganba sauna hai laure nang budi langli ne na yam tina fai pari usitana nang soina pinki koi basida galakpo malida nganba mu usitana hai adugumba mathung morang khangdaba nupi koiraga ahina gadabagi galaktoiba mahagumba nupi dine minarugo pamdi khangabra pari sauna nganba asi harigo kupanga thagi tawi adugo thabadi ngamde nganba sauna ngasidagidi nangde gasu lainaramba mari pumba tatnarabani asi hariga sauna sakki matawadu ubada thaba machagi manakta changai thaba ngna ibunga kaigino nganbana su sauna sakhribasi pari sauna chatkizan chakhotaba singsibo asi hariga masi umungda changki langle hospital gi bed da taduna leiri matawadu ubada Purnima abe thadoi kaptuna leiri doctor na patient asidi mi yawbro Purnima kaptuna haire doctor ai magi mamani haibiu ai gi sa kaidorage doctor na patient ase depression nari wahi adu tabada makoi humdo yamna nungairamde doctor na patient ase wakal nungaihanbi natrabadi ekoi karisu tobo ngamla asi hariga changki abe thadoi Purnima makoi humdi punna kaminarami abe kaptuna haire ji thadoi da pari ki banakta chatuna ai ki chibu mukta katbi hajaruse thadoi kaptuna abe ai bu kai hayo haibado abe kaptuna haire si thadoi ai akoi sigi matause lebam si yema kaptre thadoi su kaptuna langlengi punsi ne yai pakadaba oirabadi pari ki khung paiduna haijarabasu haijasilaw asi haiduna pari gi manakta lai pari mangona nongnoktuna phone wari sanarami adu ubada ani ado yamna saunglami adu bulo sinduna abina ta pari khonjala dugi maike da yengthora thadoi abe leptuna leirambadu ubada hainadabadi phawi adu bo yumda lakpani khanduna haire pinke ai phone ta thange ni lai asi haiduna phone ta thammi kai leroge abe kaptuna haire da pari ai gi ji punsi bo mukta kadbi pari pakatpadi phawi noi ji kaidorage je do da pari gi wakal da depression da du hospital gi bed ta du da leire asi haiduna hi launa kapi pari ngakna depression nare thadoi su kaptuna haire da pari ai gi marup langle gi pusibu amukta katbi pari na ai di doctor sunatana aina kamaina kandoiba da pari ai da pari gi kong paira su paige asi haiduna pari gi kong soi pari adumaina tawraga ai gi wakal hongani khalido arembare adui ngakna da pari nang simi ni ko pari saura phaide ai mi ni mi noi bu ngawro
Pakang leisabi pangkoi koinababu thungnada yade haiba leibo nasedo wakal tha phathabi aigi wakal thado haibiu thadoi sauna amai adu khupakna thai parida pare sauna ri o aigi mai de khupakna tharaba chalo chakro chalo yum masida amona lakana thadoi sauna parida yengamduna abegi makut adu paiduna singduna pukhi langlensu hospital dagi puthadai langlen takman badagi thadoi na langlenga pari hoida pura ami langlen tapna tamcha pari langlen gi safong kairaba maithong adu ubada nungairamde langlen wana kapa kangjinduna tamcha da yamna lale tamcha pari wangang bangamda nina dumakle langlen pirang sinthaduna haye damcha aina ngasi lagi base damcha da yetke aina lakpate damcha bo aroi boide yingjage khana laki bane damcha gi punsida ahan ba duksi jaki basu dagde tantana loire khanjaki adu buga siri asi haraga hi launa kaplai mari nuwaitana langlen asi haraga chensilaki tawi langlen tunghali langlen mabito atiya mathakta ingatuna wana hayi damcha nakaisu warurado ngasi tagidi ayu khada kuda damcha kaururi lapi thangoi sida damcha da kare yekre damcha nang sauro nuko ngasi da gidi nangai ge roiba bada oiradi ko damcha dang bito dagdi yai pabada soiro asi hairaga chenki thadoi su tanaki pari su nungai tabadi phawrami Saunda langlen tapna ima Purnima machagi makukto nanduna kidoragi bima langlen kaptuna ima yamse thadoktuna chalase Purnima ngakna ha langlen yumasida leirabadi aigi awabase nongma sum hengalani Purnima kaptuna haire Isana bunung aini hairadi chasi hayeng chasi ibema abi kaptuna che na lairing ba mafamda chalasi hayeng ba asamna nonganki nongalabada thadoi langlen hoida la ami adubu yumado solonduna lairami thadoi ngakni yengi adubu chithi ama lairami thadoi chithi adu pathok tuna yengi aigi nuksirabi thadoi ai mafam se thadokuna chatlage nangonda hairamde haidana saunuko ai dong soidana lakini hada chithi edu bu yingduna kapi chithi edu bu mathara chetna konduna langlen nangna chali ba bu kadai dano ai sindoi ki datu ki lakke asi haidana kapi somda pari hello meraba Halo sakuzaba yare nang di nei he pare kambai na riba mairaba nangonda ayet pawyamba langlen su yum thadok dun chakre dana pare ngakna ha mairaba nang di yam narau ramanida pare pakana haire bai nangonda kana na hairapana mairaba na ngan bana hairapane nang di belini Pari nungai dan hari bai mairaba ai damage akoi din misang sulai jade pisa su pai jade pari ikai ba faure bai mairaba bai nang kara di hemen mani asi ka kaira maga phone adu kaki pari phone adu pai duna ungduna lei college ki matam ni lembaga jakuga nok tuna lei ringai Pinky Priya amadi Singkai lai
ꯂꯦꯝꯕ ꯅꯧꯐꯦꯠ ꯇꯧꯅ ꯄꯤꯡꯀꯤ ꯑꯦꯛꯇꯤꯡ ꯕꯣꯛꯇꯤ ꯌꯥꯝ ꯍꯩꯀꯣ ꯅꯪꯒ ꯀꯨꯝꯃꯗꯤ ꯅꯪ ꯄꯤꯡꯀꯤ ꯅꯣꯛꯇꯨꯅ ꯑꯗꯨꯐꯥꯎ ꯋꯥꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤ ꯆꯪꯉꯛꯏ ꯄꯥꯔꯤ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ ꯄꯤꯡꯀꯤ ꯍꯣꯔꯦꯟꯇ ꯁꯥꯟꯅꯁꯤ ꯄꯤꯡꯀꯤ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯄꯥꯔꯤ ꯁꯤꯗ ꯁꯨꯝ ꯁꯥꯟꯅꯁꯤ ꯄꯥꯔꯤ ꯌꯥꯔꯣꯏ ꯆꯠꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯡꯀꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯈꯤ ꯂꯦꯝꯕ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯄꯤꯡꯀꯤꯁꯦ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯄꯥꯔꯤ ꯉꯛꯅ ꯑꯣ ꯑꯁꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯤꯡꯀꯤ ꯅꯣꯛꯇꯨꯅ ꯄꯥꯔꯤ ꯁꯤꯗ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯣꯏꯁꯤꯟꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯑꯩꯅ ꯅꯪꯒ ꯂꯥꯡꯂꯦꯟꯒꯤꯒ ꯃꯔꯤꯕꯨ ꯊꯨꯒꯥꯏꯅꯕ ꯑꯣꯏꯅ ꯁꯤꯟꯕꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯄꯥꯔꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕ ꯑꯕꯦꯝꯕꯗ ꯑꯩꯅ ꯃꯤꯅꯝꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯄꯤꯡꯀꯤ ꯅꯪꯅ ꯂꯥꯡꯂꯦꯟ ꯍꯨꯟꯗꯣꯛꯄꯤꯔꯕꯒꯨꯝ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯗꯥꯉꯥꯟꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯡꯂꯦꯟ ꯀꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯥ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪꯅ ꯑꯗꯨꯝ ꯇꯧꯒꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯊꯥꯗꯣꯏ ꯀꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯥꯉꯥꯟꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯡꯂꯦꯟꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯉꯥꯟꯕ ꯁꯦ ꯀꯞꯀꯅꯣꯕ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯥꯏꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯅꯥꯀꯟꯗꯒꯤ ꯄꯥꯔꯤ ꯇꯞꯅ ꯀꯧꯔꯛꯏ ꯚꯥꯏ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯄꯥꯔꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯄꯥꯔꯤ ꯃꯄꯤ ꯑꯗꯨ ꯇꯥꯅ ꯚꯥꯏ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯉꯥꯟꯕ ꯀꯅꯥꯒꯤ ꯚꯥꯏ ꯁꯤꯗ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯇꯦ ꯄꯥꯔꯤ ꯚꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯗꯣꯏ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯊꯥꯗꯣꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯂꯥꯡꯂꯦꯟꯗ ꯄꯥꯔꯤ ꯀꯞꯇꯨꯅ ꯍꯥꯏꯖꯒꯅꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯁꯣꯏꯈ꯭ꯔꯕ ꯀꯌꯥꯔꯛ ꯂꯥꯟꯈ꯭ꯔꯕ ꯑꯩ ꯍꯥꯏꯖꯒꯅꯤ ꯉꯥꯟꯕ ꯂꯥꯡꯂꯦꯟꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤ ꯀꯈꯥꯏꯗꯨꯅ ꯆꯠꯈꯤ ꯄꯥꯔꯤ ꯀꯞꯇꯨꯅ ꯑꯕꯦꯕꯥ ꯗꯥꯝꯆꯥ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯗꯥꯝꯆꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯕꯦꯕꯥ ꯅꯪ ꯀꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨ ꯅꯪꯅ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯗꯥꯝꯆꯥ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯕꯦꯝꯃ ꯈꯪꯍꯧꯗ ꯃꯦꯗꯥꯝ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯆꯪꯉꯣ ꯅꯨꯄꯥ ꯑꯃꯅ ꯐꯜꯁꯦ ꯑꯝꯇ ꯊꯝꯖꯔꯝꯒꯦ ꯃꯦꯗꯥꯝ ꯂꯥꯡꯂꯦꯟ ꯊꯅꯝꯃꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯗꯥꯏꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯤ ꯇꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯆꯪꯉꯛꯏ ꯑꯕꯦ ꯆꯦ ꯂꯥꯡꯂꯦꯟ ꯏꯔꯝꯕꯗꯣ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯕꯦ ꯇꯞꯅ ꯆꯦ ꯊꯥꯗꯣꯏꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯤ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯊꯥꯗꯣꯏꯕꯣ ꯑꯕꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ ꯑꯩꯅ ꯗꯥꯉꯥꯟꯕ ꯃꯉꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗ ꯆꯦ ꯊꯥꯗꯣꯏ ꯑꯣꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯊꯥꯗꯣꯏꯒꯗꯤ ꯀꯧꯅꯔꯛꯄ꯭ꯔꯥ ꯑꯕꯦ ꯀꯧꯅꯔꯛꯇꯤꯌꯦ ꯑꯩ ꯎꯈꯤꯁꯨ ꯈꯪꯂꯝꯃꯣꯏ ꯂꯥꯡꯂꯦꯟ ꯐꯔꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯆꯠꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯗꯣꯏꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯑꯕꯦ ꯆꯦ ꯀꯞꯀꯅꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯕꯦ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ
Thadoi tumduna leirami. Langlen Thadoi bu ubada mapi ira chelai. Machinna tapna solai. Thadoi. Thadoi da mami to tapna pangai. Ure. Min mangda leptuna leiriba Langlen amadi abi. Thadoi nungsina Langlen da yingduna haire. Langlen. Asi hairaga Langlen amadi Thadoi bu chetna kone. Abi nokfe tawduna. Aidi yahondabani ne. Thadoi nungsina makhut tingthoktuna aduga Langlenga abi bu koli. Thadoi mapira chendun haire. Karigino noina ibu thadoktuna lotliba. Langlen mapira chenduna. Thadoi ai lotpa nati. Ai mai pak na bondarubani. Thadoi kaptuna. Noi am phatte. Langlen se roba angang masak ingi. Asi hairaga angangi masak ado yingi. Sidi pura mapani. Langlen nokfe tawduna. Manmane adubadi mapagi masani dana. Langlen noktuna. Dangan madi kai sakharge. Thadoi idak leirun na sakibani. Tanjada da ngan basu changai Langlen ga bega leptuna leirambado ubada ngan bangakna. Langlen natro ngan ba nokfe tawna. Mani da ngan ba. Haima yam thajadi nangdi kamaina. Langlen akhoi abena haibadai khangbani. Dawai sida lai haiba. Thadoi nokfe tawna. Akhoi abese doctor ki dress set pase yamna pakjagre. Abe harauna. Pakjabra se Thadoi asingke. Thadoi noktuna. Pa ine. Thadoi ki machagi ipal numini Langlen su abega la ami. Thadoi nokfe tawna. Nang lakpase yamna nungai. Langlen aseng bairo ado angang dumta pamjage dana. Thadoi noktuna. Pamo training hauzala hojikte. Langlen angang ado loduna pami. Aduga angang dugi laibakta nuksina chupirami. Aduga sumna haire. Thadoi aidi punsigi yum palaroida. Thadoi kaigi paloi deba pandabaga yaroi. Abe je Thadoi akhoi sena yum pandradi asu palaroi. Thadoi na as nina sina naul sidine prabirani. Somda pari sula ami ngan ba nokfe tawna. Bhai lahabo chongo. Pari. Bhai ai sak sabdi yauragi tan tadara magalagi. Kaigi sadaba yarko aidi sauni sadradi. Pari. Bhai ai thaba ma chinba malairi adugini. Asum namabani dan thadaba changai. Langlen ga abega leirambado ubada pari ngakpana amadi harawana kamthengli. Pari nungsiraba khonjelda. Abema. Langlen khonjel adugi maikaida yengthorai. Pari leptuna leirambado ubada ngakna phukaugatuna chatke haine tawi. Pari pakatna. Abema amta ngaiko. Aina famda yamna lankre. Langlen saurap tawna. Kanage abema. Ha. Aige ming abema kaudi. Aduga nang kanano haibasu ai hausi khangde. Pari kaptuna. Abema. Nangdi aige abema ni. Nang dam chabu nungsidrabo. Ayo abema. Langlen. Nungsiba. Nangi na chindagi nungsiba haiba wahaido haigana. Taningdi. Nangdi oizaba thiba mini. Pari kaptuna. Abema. Nangna ganglingba to gago. Nangna chayriba to chayo. Adubu aigi ralcha mutadi ngakpiyo abema. Langlen. Ngakpiba. Nangbo aina ngakpiba. Nahakpode aina hingliba makai ngakpiba su ngamla. Langlen mapi sintharai. Jamlabi thamoi sina nangbu kaya da nungsijakiba. Aduga nangna aigoda oidaba minamba namtha. Asi hairaga kapi. Pari kaptuna. Langlen kapkanu se. Asi haidana chingsinduna mapido teithoki tawi. Langlen kangan handoki. Changsilakano. Pap chelaba nakutuna aigoda soklakano. Pari ningamdana. Abema damcha namoda aidi kai leitana lankre. Nang aibu bugdadi ngakpiyo abema. Langlen kaptuna.
Ai nangbu ngakpiba sungam ngamloye. Ai ngamloye. Asi hairamaga senki. Abe saurabna. Hꯧꯖꯤꯛꯇꯤ ꯄꯦꯜꯂꯤꯅꯤꯅꯦ. ꯅꯁꯥꯅ ꯊꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯁꯦ MCS ꯅꯤ. ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯕꯦꯁꯨ ꯃꯆꯦꯕꯨ ꯇꯥꯟꯅꯈꯤ. ꯄꯥꯔꯤ ꯀꯞꯇꯨꯅ ꯑꯕꯦꯃ ꯗꯝꯆꯥ ꯂꯥꯜꯂꯦ. ꯗꯝꯆꯥ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯕꯦꯃ. ꯄꯥꯔꯤ ꯇꯞꯅ ꯉꯥꯟꯕ ꯇꯞꯅ ꯚꯥꯏ ꯌꯥꯔꯁꯤ ꯇꯣ. ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ. ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯥꯡꯂꯦꯟꯗ ꯇꯧꯕꯤꯈꯤꯕꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ. ꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯄꯤꯔꯛꯀꯗꯕ ꯅꯠꯇꯦ ꯚꯥꯏ. ꯄꯥꯔꯤ ꯀꯞꯇꯨꯅ ꯚꯥꯏ ꯑꯩꯅ ꯀꯩꯗꯧꯔꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ? ꯁꯦ ꯍꯥꯏꯌꯨ ꯚꯥꯏ, ꯅꯪꯃꯨꯛꯇ ꯍꯥꯏꯌꯨ. ꯉꯥꯟꯕ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯣ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩ. ꯄꯥꯔꯤ ꯀꯞꯇꯨꯅ ꯚꯥꯏ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯗ ꯉꯁꯤꯗꯤ ꯑꯕꯦꯝꯕꯅ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯔꯝꯗ꯭ꯔꯦ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯟꯅꯤ, ꯑꯩꯒꯤ ꯏꯔꯥꯟ. ꯁꯣꯝꯗ ꯑꯕꯦꯁꯨ ꯃꯆꯦꯕꯨ ꯊꯦꯝꯖꯤꯜꯂꯤ. ꯆꯦ ꯀꯞꯀꯅꯣꯕ. ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯑꯕꯦ ꯀꯩꯒꯤꯅꯣ ꯃꯥꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯦꯡꯅꯍꯜꯂꯤꯕ? ꯀꯩꯒꯤꯅꯣ? ꯑꯕꯦ ꯆꯦ ꯇꯣꯛꯑꯣꯕ. ꯃꯥꯒꯤꯗꯃꯛꯇ ꯆꯦꯅ ꯀꯞꯂꯤꯕ ꯀꯩꯒꯤꯅꯣ? ꯆꯦꯒꯤ ꯄꯤꯗꯣ ꯌꯥꯝꯅ ꯄꯥꯝꯃꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤ. ꯂꯥꯡꯂꯦꯟ ꯑꯕꯦ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯎꯔꯒ ꯆꯦꯅ ꯑꯃꯨꯛ ꯁꯣꯟꯊꯔꯤꯕ? ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯕꯦ ꯁꯦꯕ ꯌꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ. ꯈꯪꯍꯧꯗꯅ ꯂꯥꯡꯂꯦꯟ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯅ ꯀꯥꯞꯂꯛꯏ. ꯈꯪꯍꯧꯗꯅ ꯄꯥꯔꯤ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯄꯥꯔꯤꯗ ꯑꯣꯏꯅ ꯄꯥꯜꯂꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟ ꯂꯥꯎꯔꯛꯏ. ꯗꯝꯆꯥ! ꯄꯥꯔꯤ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ ꯑꯕꯦꯝꯃ ꯅꯪ ꯗꯝꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ. ꯂꯥꯡꯂꯦꯟ ꯄꯥꯔꯤꯒꯤ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯗꯝꯆꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯍꯧꯒꯠꯂꯣ ꯗꯝꯆꯥ. ꯑꯕꯦ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯛꯏ. ꯗꯥ ꯄꯥꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯠꯈ꯭ꯔꯤꯕ? ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯗꯝꯆꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ. ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ. ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯅꯥꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ.